Som Nakandana, Kamla di Makinusi Japan, the party came along the Tatorabani Kaladuna, Arau Jabana, Namkili the Pipe do Jeremy. Of say, Arzuzuki and Tadre, and the command of Mamma of Sing and the Kanari say, Mark of say, Karitogatam no Habisini. Mamma of Sing and the Harakli Vasana, housing the Pidu, Mamma the Kematam Dana, Nityagi Hakchang the Jungle Law Kibani, Adua, Handang Law Tribisana, Kanagi Hakchang the Jungle Law Tribino Hydra, Makoi Kanadam Lee. Madhigati Makoi Kanari say, Mamma the Kematam the day Mahaga say, Gali Fazabum the Tone Law Kibani, Happy, Audi Gumbum the Tone Law Mali, Adu Handala Mahala Tribisibo. Ambassador Guide the Tone Law Tribradra Makoi Vice and Rake. Mamma Labaduna Harakli, Nang Sikian Tadida. Tawdri with Havagase, Market Hawaii Hosek, same card Kachamanari. Imamala di, Mahagasi Fona with the Hartona Lakibani, Aduga, Hosinamu Anopo Fona with the Hartona Mula Turibani. Mother Arjuna Livasana, Malang and Galaxan Kataroge, Mala Taragaso, I know Mamma Mahapo in a palm de Haduna, Hadu Korgalo Kataroge, Mother Mamala Bana Livasana, Nana Kalisi Bocino, Mahagasi Yam Ikagan be, Satis Happy Trikita, Nuna Kalise. I, Mahagase Puni. Howsika Matam get a pissing a sana, no hyper Hayasi, Tabang, Zetabani. Aduananga Mangwanda, no Hydripine, Atusuputa. Mawas a pony, Aduka Karikumana, Adum the Harupatara Gadi, Mana Nambo Hatoptuna, Tamambusukande, Nana, Sangsar game of Kulimakta, Lotuna Yangu, Mana Dinambo, Kutanta, Raduna Kuti Tirakane. Adu Padaragadi, Karitopsika Hadana, Arjuna Harapamatamda, Mamma Butuna Haralivasana. Madugi Piduna Nangi Maramda Kanglipasi, Chumbatagi, Nangi phone number Adukatani, Maramadula, Nangi follow to switch up Tokalo, Aduga. Nangasi Kala de Lebano, Kanagi Masalo Matsuno Habis Kamala Tavrina, Madu Padaragadi, Nanguman Tivang on the Roy. Atu Didi Lilini, Aduga Mana, and the Changula, Triba, the Pisibo Kanagi, the Pio Tribunal, Karamana Pio Tribunal, Makoi Canada, Matamada, Arjun Muhammada, Kanagaman Pim and Mahapo, Unagi Hydrolai, Hydra Harake. Wafum Matar Matamda, Somnakana Makoidi, Yumtao Luna Chakana Vibe Dawele, Madam D. Yam Tuna, Napiduna Makoibu, Tiraduna Mapomasida, Madokaramna Kibano Haba Wapamasini. Madigri, Makoina, Tono the Gilum During Matam the day, Mapamadur Lemnevase, Netia with Lemni, Mado the Mamala Badun Halivazana. I did Simcala say, I know one of the Hartuna La could hide no colony, Adu Mahakte. Simcala say, Hanaki Pona that was Hartuna La Lile. Salo. Mangona, Mapam Saka, the Mutalim Hado, Hanguso had a Mamma of Sing and Harake. Madi the Arjun show, Nitya Malas Changi, Nitya Malas Changpumatam the Mahana, Nitya the Kamla Hanakoke. Mona Asim was a Karino Habsi calling by the Muta Mahana Sunato Kibini. Kamla Hadinako Pomatamda, Nitya came to Kumatawi Mong to da, Nitya Bo, Mahana, Nitya Hadinam K, Mato Nitya so, Mama Electroctona, Arjun the response pyramid. Madi Nityana, Arjun Gimanatala to Nahalivasi. I know what he calls Hanagi Haduna Lalibani. Madrajuna, Karino Haduna, Makwani, Opizatugi Kininazo Toloki, Madugidi, Nityana Junda Heraglivasi, Aguchina no wonder Wapum Kudimaxangasi, Luna Heraglabana Hydrake, Madrajuna Heraglivasina, Nakuina Sina Masiki Wapamasi, no wonder hybrid think money, Aduga, Mahano in no wonder hype Snakamaturiba, Madrigi Nityana Heraglivasina, Matuna, Nanga Iga Mapamadudak, Hybrid. Kerala the Mato Corona Luinaki having Matang Sisu, Mal Luina Tamle. Adu you, Kerala the Labor Matamada, Agi Hakchangasi Mahan possessed of Kibini. Wafamutar Pomatam the Arjuna Muharlipasana, Parapara Isukiantare. Nang Kerala the Nang Nasanati have say Kangle, Madridianare, none of Granum down and Wanda Kerala da. I really say, Yamla Pasana Queen Luinaki having Matanga to Tarbo Matamda. I know whether Wafam Karahanga had no Lalibani, Wafamutam Matam the Arjuna. Although none of the Yarpanatro. Wapamata Matamda, Adu with Agas of Haksang the Egin throw Hydra Hake, some like on the Maquini Sanari Buarido, Mamma Aniduna Suta and Lemley. Masinu Passing around the Wari and Malay Malini, Aquatic Hydoctini Hydra, Mamma of Singaduna Sub Zerame. Nitian Arjundaki Kangwa Palm Lipase, Maquini and Luina Kiba Matamada, Maquini Malakta, physical in a Kibra Hydra, Hangi Hydra Lalibini. Amasum Man of Koitokuna Hampamatamada, Arjuna Herdipasina. Hi, Adum Batavali Amtokili. I see Yamagan Taba, Yam Disin Ribbon upon Stani. Madi Somakanda Tiaso, walk along at a Pamay moment, Uruba Matamda. Arjuna Mungon Haraglipasina. Hi, none of water polo illusioning Matamadura ISA, Yam Limjam Misagam or Yunina, Nagin not the power of Kitabani. Madura Nitya Haraglipasana, Kaino Hasibo, Ibo, waterfall illusion Kifrani, Wapamatarabo Matamda Arjuna. Luzakino, Numidadugi, photo power in one delay, Yangera.
Madura Nityan Harlibasana Nambo Yam Dishin Way Haduna Hybatile, Gyanyam Tai Haduna Hybatile, Aduga, Madokulum and Pini, Ruzabagi photo today, Nandi Lovriba. Wapam Mutarabomatam the Arjuna Mohadivasana. I know a copy of photo singado, Yam the Mong Tana, Pibum Kite and Labor Matamada Kaki of photo Martani, Wapam Mutarabomatam the Nitiana. Fale, Adu Taragadi, I copy of photo singado, I want to only Taro Hadana, Wana, phone number to pyramid. Tasing have Taragadi Nitiana Mong of phone number Piribase, Madam Laduna Piribale. Mahangli Tharapaya Brahaduna Arjun Haraki, Mother Nityan Harabasana, producing a Lutarapalo Matunda, Luina Katakatamni, Nandi Yamagianda, Habitat Haduna so, Nitiana Arjun Harami, Mudidi Nitya so Mapamadri Chakre, Mapamadri Chakrabamatunda, Arjun so, Mawana Butolotan Narami, Mamma was in Madura Haribasana, Equiso Yama Dishinwina, Nangi, Waisana Lutari Hadun Haraki, the other Mapamadri Kankongana, Arjun Gifon to Ring Laki, Phone to Pakalupamatanda. Phone the Toro Livers at the Kalam Torrendre, Kamla with Lemli. Kamla so truck Amraton Latuna Mahana, Arjun Gamalata Lali Haduna, Phone Toro Kibali. Madidi Kamla Latuna Helivase, Aim of Madura, Pumangam, the York Lagani, although Nango Unavase Karada, Unaduribno Haduna K, Wapam the Turbomatum the Somakanda, Arjun Timatayam Saba have Dole, Mamma of Singa, Kali Kumduribno Hadra, Mamma of Singadura Hangalame, Mamma of Singadura, America's Hydra Hajangila Hydra, Hang Pumatamda. Mangla madu wa famadu thazo yaru hedura helaki alu taragdi kaidu sike hedura khada ba matamda ba mala ba amaduna mu haragli basana hotel ma bukta osira hedura helaki wa famadu ta ba matamda mamala ba amaduna mu haragli basana mamotagi matamda di mahagase yamna sak phasabi apsara oramali adu hawjiti mahagase hingchabi oiduna lagturibali modi di somna kanda kamla na bangoda khalai de lagturibno hedura hanjin hanjina hangduna leramli madudagi di somna kala arjun so upali tabadagi bus stand da clock tower of Malevini, Madu Malakala Hadun Haraki. Matu Mamala Vaduna Nambo, Mapu Lavachatri Brahadun Haraki, Wahamu Tarabomatam the Arjuna. Adu Padaka Kaito Haripno Haduna Mamala Vadun Hanglame. Mamma of the Hari, Nanda Siana Pavachari Sakagino, Ujigamatamasana Panatramani, now named Chalo to Tumogalero. A query of Pama de Chalage, Aduga Lagli when the Pito come down will have to see Poto Kaplaga, no one Ulagi Hadun Haraki. Madagidi, Mamma of need so Arjun the Harimba to come down, Makoini, cloak the water to Lautana. Makoiso, Kamla Bulami, I will young Bulami. Mapamadra Kamla, Simasa Kamdo, many had a Makoini voice and a Bomatamda. Mamma Baduna had a Livasana, put or Nina Mahala, Bomatamda. Saliango said to Makuta Kendal Paradana, Mapumasilakali. Mala Pomatamda, Nusika Suyam Silakani had her key. Mapumutara Bomatam Sonakada, Mamma Amutadi, Yam solemnly. Somakanda Kamlaso, Man Nusijariba, Arjuna Tubo, Najaduna Lemli. Mapamadra Zata Hopon Pamala, Kamla Urupumatamda, San Tanabakari Puke Haduna Hanke, Mapamatabomatamda, Kamlaso, I shall roy, I Yumzalabamatum Sarag Haduna K. Mapamadra Gunda Kara, Asatak Chadron Lemli, Madudagidi, Kamlaso Makuimala Chantilakuna, Nakoisi, Arjuna Tarakabra Hadun Hangi, Madula, the passing Aduna, Kanano Arjuna Habo Haduna Mokharaki. Somakala Mamanaba need to so Arjun Maramda Sinapis in a hungry Sinati, Kamla Hibasi, Mahakasi Sweden, when Amul Hadra Makoching K. Madudi Mapamadu Leriba Kunda, Matrotala, Mana, Kamla, Urubumatam, the Kanjaribasi, Mahakasi, Kutagin the Pina Hydro Kanjarami, Maramadana. Mangasi, Arjun Hibano Padron, Sinamidangasi, book Torombe, other Magla to so I was a Minapia than a Hydro K. Wapumatarbomatam the Somakanda, Kamla Diam sounding up Habdurame. Kamla Sus home Bataka Sumhan the Padron Saladun Haraglipsi, Sar. Masidi A, as a Kuraba Matunda, I know she Jeriban the Padu Masi, I got Munadore. Maramadra and Wanda, Amuhana Disapopilacano Hydra, Mala Yamla, Bevargaluin and Hirame. Madri to Padra, Kamla Mokola to Taparaga, Hi. Nangi Dramatoida, Nanguman a piece de Aquina Karahan Latina Crabbling Hydra, Harakumo with the Somlakanda. Kambanas Haudana, Lupo do Makaza, Copal Tavatamda. The padre didn't buy no lake. But there was no Mapamadra labor and passing on the Susan Hilatuna, Kamla the Tiktoke, Adabo. Kamla Makoibo mark is a tipotong Laduna, Yama line of Putalame. Mato do Pamatamda, Mapamadra labor, missing on the day, Upon Luire, Amazon, Arjungi, Mamma Busing at the Zung upon Luinacre. Madagidi, Mapamadra labor, Munda, Matokana, Nanga City Agichan opinion, Maramadra, I, Amuhan Sumato Generoi, I bung up your hydromark, Mapamadri, Giran Chinke. Kamla no Bodo Voice and again Mong with the Somlakanda. Arjun of one of Sinatra photo cartoon living Mong with Urban the Kamlasus Hortana Makoim not Changi, Amazon. One of the part of the Hydroclivacy. I Somlakan in the Pia Kanagum Misakarana,
ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯂꯩꯔꯤꯕꯅꯤꯅꯦ ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯀꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯈꯟꯗꯦꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯥꯔꯖꯨꯟꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯂꯥꯛꯂꯤꯕ ꯀꯃꯂꯥ ꯑꯁꯤ ꯕꯨꯠꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯅꯤꯅ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯕꯁꯤ ꯀꯤꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯀꯃꯂꯥꯅ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯕꯨꯠ ꯍꯥꯏꯔꯒ ꯃꯈꯣꯏꯁꯨ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯃꯂꯥꯅ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯚꯨꯠ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤ ꯃꯗꯨꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯃꯂꯥꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯈꯜꯍꯧꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯑꯥꯔꯖꯨꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯥꯔꯖꯨꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯇꯝꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯗꯤ ꯄꯥꯈꯠꯃꯟꯈꯤꯗꯅ ꯏꯁꯤꯡꯗ ꯐꯥꯎꯕ ꯇꯥꯁꯟꯕ ꯌꯥꯎꯔꯝꯃꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯃꯥꯟꯅꯕ ꯑꯥꯔꯖꯨꯟꯗ ꯎꯠꯂꯝꯃꯤ ꯑꯃꯁꯨꯡ ꯐꯣꯇꯣꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯥꯔꯖꯨꯟꯗꯤ ꯌꯥꯝꯅ ꯅꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯔꯝꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯀꯃꯂꯥ ꯑꯗꯨꯒ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯀꯃꯂꯥ ꯑꯁꯤꯒ ꯃꯥꯟꯅꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯎꯖꯕ ꯐꯪꯖꯔꯕꯅꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯥꯔꯖꯨꯟꯗ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯃꯂꯥꯗꯤ ꯑꯥꯔꯖꯨꯟꯅ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯇꯣꯔꯤꯕꯅꯤ ꯈꯜꯂꯗꯨꯅ ꯕꯁ ꯁ꯭ꯇꯦꯟ ꯑꯗꯨꯗ ꯅꯣꯡ ꯆꯨꯕ ꯇꯥꯔꯒꯁꯨ ꯑꯗꯨꯃꯛ ꯃꯍꯥꯛꯄꯨ ꯉꯥꯏꯖꯗꯨꯅ ꯂꯩꯔꯝꯂꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯑꯥꯔꯖꯨꯟꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯅ ꯐꯥꯔꯗꯨꯅ ꯃꯈꯣꯏꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯐꯥꯗꯨꯅ ꯄꯨꯔꯛꯄꯒꯤ ꯃꯔꯝꯗꯤ ꯀꯃꯂꯥꯒꯤ ꯃꯉꯛꯀꯤ ꯁꯅꯥ ꯂꯤꯛ ꯑꯗꯨ ꯃꯈꯣꯏꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯨꯅ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏꯅ ꯊꯧꯔꯛꯈꯤꯕ ꯕꯥꯏꯛ ꯅꯝꯕꯔ ꯑꯗꯨ ꯈꯪꯂꯗꯨꯅ ꯄꯨꯂꯤꯁꯇ ꯀꯃꯂꯥꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯈꯤꯕꯅꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯐꯥꯕ ꯇꯥꯔꯒꯗꯤ ꯑꯥꯔꯖꯨꯟꯒꯤ ꯂꯩꯐꯝ ꯑꯁꯤ ꯂꯥꯏꯅ ꯈꯪꯕ ꯉꯝꯂꯅꯤ ꯈꯜꯂꯗꯨꯅ ꯀꯃꯂꯥꯅ ꯑꯁꯨꯝꯅ ꯇꯧꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯀꯃꯂꯥ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯑꯗꯨꯒ ꯑꯁꯤꯗꯤ ꯉꯔꯥꯡꯒꯤ ꯚꯨꯠ ꯑꯗꯨꯅꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯁꯤꯑꯥꯏ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛ ꯑꯁꯤ ꯅꯨꯄꯤ ꯅꯠꯇꯦ ꯚꯨꯠꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯤꯑꯥꯏꯅ ꯑꯩꯈꯣꯏ ꯂꯝꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯅꯪꯅ ꯚꯨꯠꯅꯤꯒꯥꯅ ꯍꯥꯏꯔꯤꯕꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯤꯑꯥꯏ ꯑꯗꯨꯁꯨ ꯕꯤꯖꯌꯋꯥꯔꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗꯒꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁꯅ ꯃꯈꯣꯏꯕꯨ ꯐꯨꯔꯗꯨꯅ ꯆꯦꯟ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯆꯦꯟ ꯑꯗꯨ ꯒꯥꯔꯤꯗ ꯂꯩꯍꯧꯕꯅꯤ ꯑꯩꯈꯣꯏ ꯂꯧꯔꯨꯒ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯃꯂꯥꯅ ꯊꯣꯡ ꯑꯗꯨꯕꯨ ꯂꯣꯟꯁꯤꯜꯂꯗꯨꯅ ꯆꯤꯛꯅꯤ ꯊꯥꯖꯤꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯟꯅꯕꯗꯨ ꯂꯥꯛꯇꯨꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯥꯔ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯊꯣꯡ ꯑꯁꯤ ꯃꯊꯟꯇ ꯂꯣꯟꯖꯔꯤꯕꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯥꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯍꯥꯏ ꯃꯁꯤ ꯅꯨꯡꯁꯤꯠꯅ ꯂꯣꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯃꯨꯛ ꯅꯨꯡꯁꯤꯠꯅ ꯂꯣꯟꯕꯅꯤ ꯑꯗꯨꯕꯨꯗꯤ ꯌꯥꯔꯒꯅꯤ ꯑꯗꯨꯕꯨ ꯊꯣꯡ ꯑꯁꯤꯒꯤ ꯆꯤꯛꯅꯤ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯥꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯃꯂꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯀꯃꯂꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯊꯦꯡꯛ ꯌꯨ ꯁꯔ ꯅꯪꯅ ꯑꯩꯒꯤ ꯊꯕꯛ ꯑꯁꯤꯕꯨ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯅꯪ ꯉꯁꯤ ꯁꯣꯛꯇ ꯆꯠꯄ ꯃꯥꯜꯂꯤ ꯉꯥꯛꯇꯪ ꯄꯣꯊꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯈꯥ ꯇꯥꯕ ꯑꯁꯤꯅ ꯑꯩ ꯍꯪꯉꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯀꯃꯂꯥꯁꯨ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯥꯔꯖꯨꯟ ꯀꯗꯥꯏ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩ ꯑꯗꯣ ꯐꯨꯔꯣꯏ ꯍꯥꯏꯗꯨꯅꯗꯤ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯀꯃꯂꯥꯅ ꯃꯍꯥꯛꯄꯨ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯕꯁꯤꯗꯤ ꯈꯨꯠꯇ ꯊꯥꯒꯗꯕꯅꯤ ꯑꯗꯨ ꯃꯥꯏꯗ ꯊꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯐꯔꯦ ꯑꯩꯈꯣꯏ ꯑꯁꯤ ꯑꯥꯔꯖꯨꯟꯒꯤ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕ ꯅꯣꯏꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩ ꯎꯕ ꯃꯇꯝꯗ ꯚꯨꯠ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯕꯗꯨꯅ ꯑꯗꯨꯝ ꯈꯪꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯚꯨꯠ ꯍꯥꯏꯔꯝꯗꯨꯅ ꯆꯦꯟꯈꯤꯕ ꯃꯇꯝꯗ ꯑꯩ ꯆꯤꯡꯗꯤ ꯆꯤꯡꯅꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯅꯪꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯪꯂꯛꯄꯁꯤꯗꯒꯤ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯏꯃꯥꯏ ꯅꯪꯗꯤ ꯚꯨꯠ ꯃꯌꯥꯝꯒꯤ ꯖꯦꯝꯁ ꯕꯣꯟꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯁꯨ ꯑꯃꯨꯛ ꯈꯨꯄꯥꯛ ꯆꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯑꯥꯔꯖꯨꯟ ꯀꯗꯥꯏꯗꯒꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯃꯨꯛ ꯍꯪꯉꯛꯈꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯂꯩꯐꯝ ꯇꯥꯛꯄ ꯅꯠꯇꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯥꯔꯖꯨꯟꯅ ꯑꯃꯨꯛ ꯅꯤꯇ꯭ꯌꯥꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯃꯍꯥꯛ ꯅꯤꯇ꯭ꯌꯥꯒꯤ ꯃꯇꯨꯡ ꯀꯣꯏꯟ ꯏꯟꯅꯗꯨꯅ ꯅꯤꯇ꯭ꯌꯥꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤ ꯅꯤꯇ꯭ꯌꯥꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯊꯥꯔꯛꯂꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ ꯑꯃꯁꯨꯡ ꯌꯥꯝꯅ ꯗꯤꯁꯦꯟꯠꯂꯤ ꯀꯥꯞꯄ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯥꯔꯖꯨꯟ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯅꯤꯇ꯭ꯌꯥꯅ ꯑꯥꯔꯖꯨꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯥꯔꯖꯨꯟ ꯑꯩ ꯅꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯃ ꯄꯥꯝꯃꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯑꯥꯔꯖꯨꯟ ꯍꯪꯉꯤ ꯃꯗꯨꯗ ꯅꯤꯇ꯭ꯌꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯥꯟꯁ ꯁ꯭ꯀꯨꯜ ꯑꯁꯤ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ ꯃꯃꯤꯡꯁꯨ ꯆꯠꯇ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯄꯕ꯭ꯂꯤꯁꯤꯇꯤ ꯇꯧꯅꯕ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯐꯣꯇꯣ ꯈꯔ ꯀꯥꯞꯄ ꯄꯥꯝꯃꯤ ꯑꯗꯨ ꯅꯪ ꯐꯣꯇꯣ ꯀꯥꯞꯄꯁꯤ ꯌꯥꯝꯅ ꯍꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯨꯇꯤꯡ ꯑꯁꯤ ꯅꯪ ꯑꯝꯇ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯥꯔꯖꯨꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅꯗꯤ ꯑꯩꯗꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯐꯣꯇꯣꯒ꯭ꯔꯥꯐꯔꯁꯨ ꯅꯠꯇꯅ ꯑꯩꯅ ꯀꯥꯞꯄꯒ ꯐꯖꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯅꯤꯇ꯭ꯌꯥꯅ ꯌꯥꯈꯤꯗꯦ ꯅꯤꯇ꯭ꯌꯥꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯊꯝꯅꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯍꯥꯛꯅ ꯑꯥꯔꯖꯨꯟꯗ ꯑꯁꯨꯝꯅ ꯍꯥꯏꯖꯤꯟꯈꯤꯕꯅꯤ ꯍꯧꯖꯤꯛ ꯅꯤꯇ꯭ꯌꯥꯅꯁꯨ ꯑꯥꯔꯖꯨꯟꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯂꯕꯅꯤ ꯃꯗꯨ ꯑꯁꯨꯝꯅ ꯑꯥꯔꯖꯨꯟꯗ ꯃꯍꯥꯛꯅ ꯀ꯭ꯔꯤ ꯀ꯭ꯔꯤ ꯇꯛꯄ ꯍꯦꯟꯃꯟꯕꯗꯒꯤ ꯑꯥꯔꯖꯨꯟꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯍꯣꯏ ꯀꯥꯞꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯑꯌꯥꯕ ꯄꯤꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯥꯔꯖꯨꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯄꯣꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯥꯔꯖꯨꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯥꯏ ꯅꯈꯣꯏ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯥꯟꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯀꯩ ꯀꯩꯅꯣ ꯈꯔ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯆꯤꯡꯗꯨꯅ ꯄꯨꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ
ꯑꯩꯈꯣꯏꯗꯤ ꯆꯥꯗꯁꯨ ꯌꯥꯔꯦꯗ ꯉꯁꯥꯏꯅ ꯀꯌꯥ ꯃꯔꯝ ꯆꯥꯗꯨꯅ ꯂꯥꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯑꯥꯔꯖꯨꯟꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯁꯟꯗ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩ ꯂꯩꯇ ꯀꯥꯟꯁꯤꯗ ꯅꯪꯅ ꯑꯩꯒꯤ ꯌꯨꯝꯗ ꯅꯨꯄꯤ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯃꯊꯛꯇ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯒꯤ ꯁꯛ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯀꯅꯥꯒꯤ ꯅꯨꯄꯤꯅ ꯌꯥꯕꯤꯗꯣꯔꯤꯕꯅꯣ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯃꯍꯥꯛꯇꯤ ꯚꯨꯠꯅꯤ ꯏꯃꯥꯏꯕꯦꯝꯃ ꯇꯨꯃꯤꯟꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯇꯥꯈꯤ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯆꯥꯗꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯅꯪꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯖꯔꯤꯕꯅꯤ ꯃꯥ ꯃꯅꯨꯡꯗ ꯂꯩꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯑꯆꯝꯕ ꯚꯨꯠ ꯅꯠꯇꯦ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯏꯕ ꯚꯨꯠꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯥꯔꯖꯨꯟꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯥꯔꯖꯨꯟꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯀꯃꯂꯥ ꯊꯣꯛꯂꯛꯇꯨꯅ ꯑꯥꯔꯖꯨꯟꯕꯨ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯌꯦꯡꯖꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯥꯔꯖꯨꯟꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯤꯕꯅꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯀꯃꯂꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯀꯃꯂꯥ ꯊꯣꯛꯂꯛꯇꯨꯅ ꯑꯥꯔꯖꯨꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯥꯔꯖꯨꯟꯅ ꯀꯝꯗꯧꯔꯤ ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏ ꯅꯈꯣꯏꯅ ꯑꯩꯒꯤ ꯐꯣꯇꯣ ꯀꯥꯞꯄꯗꯨ ꯆꯨꯝꯅ ꯀꯥꯞꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯒꯤꯗꯤ ꯀꯃꯂꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯥꯔꯖꯨꯟ ꯑꯩꯅꯤ ꯀꯃꯂꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯥꯔꯖꯨꯟꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯂꯗꯨꯅ ꯃꯤꯅꯤꯠ ꯑꯃꯇꯪ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯥꯔꯖꯨꯟꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯨꯅ ꯃꯃꯥꯟꯅꯕꯗ ꯈꯨꯄꯥꯛ ꯊꯥꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯅꯈꯣꯏꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯃꯤ ꯑꯃ ꯌꯥꯝꯅ ꯂꯥꯞꯅ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕ ꯀꯥꯟꯁꯤꯗ ꯅꯈꯣꯏꯅ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯍꯜꯂꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯃꯍꯥꯛꯀ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯊꯦꯡꯉꯤ ꯃꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯇꯥꯏꯁꯤꯟꯅꯔꯝꯃꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯈꯥꯏꯗꯣꯛꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯇꯥꯟꯊꯣꯛꯄ ꯁꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯍꯟꯈꯤ ꯃꯗꯨꯒꯤꯗꯤ ꯑꯥꯔꯖꯨꯟꯁꯨ ꯀꯃꯂꯥꯗ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯀꯃꯂꯥꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯀꯃꯂꯥꯅ ꯑꯃꯨꯛ ꯑꯥꯔꯖꯨꯟꯗ ꯅꯪ ꯆꯥꯛ ꯂꯥꯝꯕ ꯃꯥꯜꯂꯤ ꯗꯣꯁꯥ ꯆꯥꯒꯦꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯃꯂꯥꯁꯨ ꯆꯥꯛꯁꯪꯗ ꯆꯪꯉꯗꯨꯅ ꯃꯍꯥꯛꯅ ꯑꯥꯔꯖꯨꯟꯒꯤꯗꯃꯛꯇ ꯗꯣꯁꯥ ꯍꯧꯕꯤꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯀꯃꯂꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯗꯤ ꯑꯇꯩ ꯅꯨꯄꯤꯒꯨꯝꯅ ꯃꯈꯣꯏꯒ ꯃꯥꯟꯅꯗꯦ ꯑꯩꯒꯤ ꯊꯋꯥꯏ ꯑꯃꯁꯨꯡ ꯍꯛꯆꯥꯡ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯂꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯕꯨ ꯍꯛꯆꯥꯡꯒ ꯃꯔꯤ ꯂꯩꯅꯕ꯭ꯔꯥꯅꯦ ꯁꯤꯗꯤ ꯊꯋꯥꯏꯅ ꯅꯨꯡꯁꯤꯕꯁꯨ ꯌꯥꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯪꯒ ꯑꯩꯒ ꯊꯦꯡꯅꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯛꯆꯥꯡ ꯑꯃꯗꯤ ꯆꯪꯏ ꯃꯔꯝ ꯑꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯃꯊ꯭ꯋꯥꯏ ꯊꯥꯖꯒꯦ ꯇꯧꯔꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯍꯛꯆꯥꯡꯗ ꯑꯩ ꯆꯪꯉꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏꯗꯨꯕꯨ ꯑꯩꯅ ꯀꯟꯕꯤꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯆꯪꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯄꯥꯔꯕꯇꯤ ꯀꯧꯏ ꯃꯗꯨꯒꯤꯗꯤ ꯀꯃꯂꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯅꯪꯒ ꯂꯨꯍꯣꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯇꯨꯝ ꯍꯦꯛ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯪꯕꯨ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯎꯅꯤꯡꯉꯤ ꯇꯨꯝꯃꯝꯗꯥꯏ ꯃꯇꯝꯗꯁꯨ ꯅꯪꯕꯨ ꯎꯖꯔꯗꯨꯅ ꯇꯨꯝꯕ ꯄꯥꯝꯃꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯈꯨꯗꯤꯡꯃꯛꯇ ꯅꯪ ꯑꯗꯨꯃꯛ ꯂꯩ ꯑꯗꯨꯒ ꯅꯪꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩ ꯍꯤꯡꯃꯤꯟꯅꯕꯁꯨ ꯄꯥꯝꯂꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯩ ꯂꯩꯔꯤ ꯐꯥꯎꯕꯗꯤ ꯑꯩ ꯅꯪꯒ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯄꯥꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯥꯔꯖꯨꯟꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗꯒꯤꯗꯤ ꯚꯨꯠ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯗꯣꯁꯥ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯒ꯭ꯌꯥꯟ ꯃꯦꯟꯃꯥꯟ ꯇꯥꯗꯅ ꯗꯣꯁꯥꯗꯨ ꯑꯗꯨꯃꯛ ꯆꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯀꯃꯂꯥꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤꯕꯨ ꯂꯥꯟꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝꯗ ꯑꯥꯔꯖꯨꯟꯁꯨ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯕꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯆꯨꯝꯃꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯗꯨꯒ ꯃꯁꯤ ꯂꯥꯟꯕ ꯇꯥꯔꯒꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯑꯁꯤ ꯂꯣꯏꯅ ꯂꯥꯜꯂꯅꯤ ꯑꯗꯨꯕꯨ ꯍꯥꯏꯗꯨꯅ ꯀꯃꯂꯥꯅ ꯍꯥꯏꯔꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯑꯥꯔꯖꯨꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯌꯦꯡꯉꯨ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯗꯗꯤꯅꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯁꯤ ꯊꯨꯡꯕꯗ ꯌꯥꯝꯅ ꯋꯥꯔꯕꯅꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯃꯁꯤ ꯀꯦꯔꯂꯥꯗ ꯂꯩꯕ ꯔꯨꯝ ꯑꯗꯨꯒꯗꯤ ꯃꯥꯟꯅꯗꯦ ꯃꯊꯛꯇ ꯀꯥ ꯑꯅꯤ ꯂꯩꯕꯅꯤ ꯑꯃꯅ ꯑꯩꯒꯤ ꯑꯃꯅ ꯅꯪꯒꯤ ꯑꯣꯏꯔꯣ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯄꯥꯝꯂꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯂꯩꯌꯨ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏ ꯑꯩꯁꯨ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯑꯩ ꯐꯖꯅ ꯐꯥꯎꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯃꯂꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯗꯣꯁꯥ ꯑꯃꯒ ꯄꯤꯌꯨꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯥꯔꯖꯨꯟꯗ ꯍꯪꯖꯔꯝꯃꯤ ꯑꯥꯔꯖꯨꯟꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯁꯇ꯭ꯌꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯒꯤ ꯍꯛꯆꯥꯡꯗꯁꯨ ꯑꯇꯣꯞꯄ ꯑꯥꯠꯃ ꯑꯃ ꯆꯪꯂꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯅꯪꯗꯤ ꯌꯥꯝꯅ ꯍꯥꯎꯅ ꯍꯥꯎꯅ ꯄꯨꯖꯔꯤꯅꯤ ꯃꯗꯨꯅ ꯑꯥꯔꯖꯨꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯌꯦꯡꯉꯨ ꯚꯨꯠ ꯑꯃ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯛꯆꯥꯡ ꯑꯃꯗ ꯆꯪꯂꯗꯨꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯤꯕꯁꯤꯕꯨ ꯚꯨꯠ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯊꯟꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯖꯔꯝꯃꯤ ꯃꯇꯧꯗꯨꯗ ꯃꯃꯥꯟꯅꯕꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯪꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯤꯕ ꯃꯤꯗꯨꯕꯨ ꯊꯤꯅ ꯍꯥꯏꯕ ꯍꯧꯅꯗꯦꯅꯦ ꯀꯔꯤꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯆꯩ ꯆꯥꯒꯦꯔꯥ ꯍꯥꯏꯗꯨꯅ ꯑꯥꯔꯖꯨꯟ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯁꯤꯕꯨ ꯀꯣꯃꯦꯗꯤ ꯇꯧꯕ ꯌꯥꯕ ꯃꯇꯥꯡꯂꯕ ꯐꯔꯦ ꯀꯤꯁꯣꯔꯗ ꯌꯥꯝꯅ ꯊꯨꯅ ꯐꯣꯟ ꯇꯧ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯇ꯭ꯌꯥꯗ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯀꯤꯁꯣꯔ ꯑꯁꯤ ꯁꯇ꯭ꯌꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯅꯤ ꯃꯗꯨꯒꯤ ꯀꯤꯁꯣꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯤꯊꯥꯏ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯊꯥꯏ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯑꯩꯈꯣꯏꯗ ꯄꯤꯖꯔꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯊꯦꯡꯅꯕ ꯅꯨꯄꯤ ꯑꯗꯣ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯃꯤꯡ ꯑꯣꯏꯅ ꯀꯧꯔꯛꯏ ꯑꯪꯀꯜ ꯍꯥꯏꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ
ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯗꯨꯗꯒꯤꯗꯤ ꯀꯤꯁꯣꯔꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯃꯥꯡ ꯊꯛꯈꯤꯕ ꯃꯇꯝꯗ ꯑꯪꯀꯜ ꯍꯥꯏꯗꯨꯅ ꯀꯧꯔꯛꯈꯤꯕꯒꯤ ꯉꯁꯤ ꯑꯩꯅ ꯃꯉꯣꯟꯗ ꯑꯣꯏꯅ ꯑꯟꯇꯤ ꯍꯥꯏꯗꯨꯅ ꯀꯧꯔꯝꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯅ ꯂꯣꯏꯔꯤ ꯃꯗꯨꯒꯤ ꯀꯤꯁꯣꯔꯅ ꯑꯩ ꯂꯃꯟ ꯈꯨꯝꯕ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯅ ꯃꯍꯥꯛꯀꯤ ꯃꯈꯥꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯍꯥꯛꯇꯛꯇꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯩꯗꯧꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯀꯤꯁꯣꯔꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯀꯦꯔꯂꯥꯗ ꯑꯩꯅ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯅꯩ ꯍꯥꯏꯗꯨꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯥꯏ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯔꯒ ꯑꯩꯒꯤ ꯀꯥꯗ ꯃꯍꯥꯛ ꯆꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯗꯨꯒꯤ ꯀꯤꯁꯣꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯅꯨꯄꯤ ꯑꯃ ꯍꯦꯛꯇ ꯂꯥꯛꯇꯨꯅ ꯅꯪꯒꯤ ꯅꯌꯨꯝꯗ ꯆꯪꯗꯨꯅ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯑꯩ ꯇꯥꯟꯊꯣꯛꯀꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨ ꯆꯪꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯔꯖꯨꯟꯅ ꯃꯍꯥꯛꯄꯨ ꯈꯥꯝꯂꯗꯨꯅ ꯑꯩ ꯅꯨꯄꯤꯁꯦ ꯑꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯤꯁꯣꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯆꯝꯒꯦꯔꯥ ꯆꯝꯃꯣꯏꯔꯥ ꯑꯩ ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯗ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯃꯥꯁꯨ ꯈꯔ ꯆꯥꯁꯅꯨ ꯍꯥꯏꯗꯨꯅ ꯆꯪꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯀꯤꯁꯣꯔꯕꯨ ꯃꯐꯝ ꯑꯗꯨ ꯊꯥꯖꯤꯜꯂꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯤꯁꯣꯔꯅ ꯅꯨꯄꯤꯗꯨꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯅꯨꯄꯤꯗꯨꯒꯤ ꯃꯉꯛ ꯑꯗꯨ ꯈꯪꯂꯩ ꯂꯩꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯩꯅꯣ ꯅꯪꯒꯤ ꯉꯛ ꯑꯗꯨꯅ ꯈꯪꯂꯩ ꯂꯩꯔꯛꯂꯤꯕꯗꯨꯅ ꯅꯉꯛꯀ ꯂꯣꯏ ꯇꯦꯛꯄ ꯇꯥꯔꯛꯏꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥꯟꯗꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯈꯨꯠ ꯇꯦꯛꯂꯗꯨꯅ ꯃꯍꯥꯛ ꯁꯣꯏꯗꯅ ꯈꯣꯡꯂꯛꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯀꯃꯂꯥꯅ ꯀꯤꯁꯣꯔꯕꯨ ꯇꯞ ꯇꯥꯅ ꯐꯨꯊꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯜ ꯁꯦꯒꯥꯏꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯍꯜꯂꯛꯈꯤ ꯃꯗꯨꯒꯤ ꯀꯤꯁꯣꯔꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯑꯃꯈꯛꯇꯗꯤ ꯃꯥꯜꯂꯤ ꯑꯅꯤꯁꯨꯕ ꯃꯥꯜꯂꯤ ꯑꯗꯣ ꯃꯅꯨꯡꯗ ꯌꯥꯎꯔꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯅꯇꯩꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯨꯄꯤꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯊꯋꯥꯏꯁꯤꯅ ꯅꯪꯒꯤ ꯅꯨꯡꯁꯤꯖꯕꯤ ꯑꯣꯏꯇꯥꯔꯒꯗꯤ ꯀꯦꯔꯂꯥꯗ ꯂꯩꯕ ꯅꯨꯄꯤꯗꯨꯅ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯂꯥꯛꯂꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯑꯗꯨꯒ ꯀꯦꯔꯂꯥꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤꯗꯨꯗꯤ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯁꯤꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯤꯁꯣꯔꯅ ꯑꯃꯨꯛ ꯍꯪꯉꯛꯈꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯑꯔꯖꯨꯟꯕꯨ ꯅꯨꯡꯁꯤꯕꯅꯤ ꯄꯥꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯁꯤꯗꯤ ꯀꯔꯝ ꯀꯥꯟꯗꯒꯤ ꯊꯣꯛꯂꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯤꯁꯣꯔꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯀꯦꯔꯂꯥꯗꯒꯤ ꯊꯣꯛꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯀꯤꯁꯣꯔꯅ ꯅꯪꯗꯤ ꯑꯉꯥꯎ ꯑꯐꯩ ꯁꯥꯗꯨꯅ ꯀꯦꯔꯂꯥꯗ ꯀꯩꯗꯧꯕ ꯆꯠꯂꯨꯔꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯤꯁꯣꯔꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯃꯥꯡ ꯊꯛꯈꯤꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯈꯤ ꯃꯗꯨꯒꯤ ꯀꯤꯁꯣꯔꯅ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯈꯥ ꯇꯥꯕ ꯀꯩ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯆꯠꯂꯣ ꯀꯦꯔꯂꯥꯗ ꯑꯗꯨꯒ ꯕꯕꯥꯗ ꯆꯠꯂꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯁꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯤꯁꯣꯔꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯏꯃꯨꯡꯗꯒꯤ ꯀꯃꯂꯥꯅ ꯑꯔꯖꯨꯟꯕꯨ ꯀꯧꯗꯨꯅ ꯂꯩꯖꯔꯝꯃꯤ ꯑꯔꯖꯨꯟꯁꯨ ꯇꯧꯐꯝ ꯈꯪꯗꯦ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯑꯔꯖꯨꯟ ꯑꯗꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯀꯃꯂꯥꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯀꯣꯐꯤ ꯁꯦꯝꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯃꯂꯥꯕꯨ ꯃꯍꯥꯛꯅ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯀꯝꯄ꯭ꯂꯦꯛ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯍꯧꯖꯤꯛ ꯑꯔꯖꯨꯟꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡꯗ ꯃꯍꯥꯛ ꯂꯣꯏꯅ ꯁꯦꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯐꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯄ ꯐꯥꯎꯕ ꯁꯣꯝ ꯅꯥꯀꯟꯗ ꯀꯃꯂꯥꯅ ꯃꯊꯣꯏ ꯋꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯗꯤ ꯅꯤꯇ꯭ꯌꯥꯒ ꯃꯦꯁꯦꯖ ꯊꯥꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯃꯂꯥ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯤꯕꯤ ꯅꯨꯄꯤꯗꯨꯅ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯗ ꯃꯦꯁꯦꯖ ꯊꯥꯅꯗꯨꯅ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤꯗꯨꯗꯤ ꯃꯁꯥ ꯃꯊꯟꯇ ꯁꯨꯁꯥꯏꯗ ꯇꯧꯅꯤꯡꯉꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯨꯄꯥꯗ ꯑꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯗꯤ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯟꯖꯥꯗꯨꯅ ꯃꯦꯁꯦꯖ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯐꯤꯁꯀꯤ ꯃꯦꯁꯦꯖꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯣꯐꯤꯁꯀꯤ ꯃꯦꯁꯦꯖ ꯎꯠꯇꯨꯅ ꯀꯃꯂꯥꯕꯨ ꯊꯦꯝꯖꯔꯝꯃꯤ ꯑꯔꯖꯨꯟꯅ ꯑꯣꯐꯤꯁ ꯆꯠꯄ ꯃꯇꯝꯗꯁꯨ ꯃꯍꯥꯛ ꯑꯔꯖꯨꯟꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ ꯑꯔꯖꯨꯟꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟꯗ ꯍꯥꯏꯔꯛꯈꯤ ꯑꯔꯖꯨꯟꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯍꯥꯛ ꯀꯃꯂꯥꯕꯨ ꯄꯨꯔꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯂꯥꯛꯄ ꯇꯥꯈꯤ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯑꯔꯖꯨꯟꯁꯨ ꯀꯃꯂꯥꯒ ꯃꯁꯛ ꯈꯪꯅꯍꯜꯂꯝꯃꯤ ꯑꯣꯐꯤꯁꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯃꯂꯥꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯄꯥꯝꯕꯒꯤ ꯃꯑꯣꯡꯁꯨ ꯎꯈꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯗ ꯑꯣꯐꯤꯁꯀꯤ ꯀꯂꯤꯛ ꯑꯃꯅ ꯃꯉꯣꯟꯗ ꯊꯦꯡꯕ ꯈꯣꯠꯄ ꯇꯧꯕ ꯃꯇꯝꯗꯁꯨ ꯀꯃꯂꯥ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯑꯔꯖꯨꯟꯁꯨ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯀꯃꯂꯥꯗ ꯎꯠꯂꯝꯃꯤ ꯃꯁꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯅꯤ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯗꯦꯜꯂꯤꯗ ꯑꯄꯣꯂꯣ ꯍꯣꯁꯄꯤꯇꯥꯜ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯅꯤꯃꯛ ꯗꯣꯛꯇꯔꯅꯤ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯈꯛꯇꯅꯤ ꯊꯝꯂꯝꯗꯨꯅ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯌꯨꯝꯁꯤꯗ ꯑꯩꯗꯤ ꯃꯥꯔꯕꯣꯜ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯀꯃꯂꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯊꯟꯇ ꯅꯠꯇ꯭ꯔꯦ ꯑꯩꯁꯨ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯏꯕꯥꯅꯤ ꯄꯨꯜꯂꯒ ꯑꯣꯏꯅ ꯃꯥꯔꯕꯣꯜ ꯁꯥꯟꯅꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯀꯃꯂꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯗꯤ ꯁꯣꯏ ꯂꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯁꯨ ꯀꯃꯂꯥꯗꯒꯤ ꯂꯣꯟꯅ ꯊꯨꯝꯅ ꯃꯍꯥꯛ ꯅꯤꯇ꯭ꯌꯥꯒꯁꯨ ꯑꯁꯨꯃꯛ ꯎꯅꯔꯝꯃꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯌꯨꯝꯗꯒꯤ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗꯁꯨ ꯀꯃꯂꯥꯅ ꯃꯈꯣꯏꯕꯨ ꯆꯠꯍꯜꯂꯝꯗꯦ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯅ ꯁꯇ꯭ꯌꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯕꯕꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯊꯋꯥꯏ ꯑꯁꯤ ꯁꯨꯞꯅꯇꯒꯤ 21 ꯒ꯭ꯔꯥꯝ ꯈꯛꯇꯪ ꯂꯨꯝꯃꯦ ꯍꯥꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯜꯂꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯗ ꯍꯪꯉꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯌꯨꯝ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯚꯨꯠꯀꯤ ꯐꯤꯂꯝ ꯊꯥꯕ ꯃꯇꯝꯗ ꯀꯃꯂꯥꯅ ꯑꯩꯗꯤ ꯚꯨꯠꯀꯤ ꯐꯤꯂꯝꯁꯤ ꯌꯥꯝꯅ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯔꯝꯗꯤ
ꯃꯍꯥꯛ ꯃꯁꯥꯃꯛꯁꯨ ꯄꯨꯊꯣꯛꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯃꯃꯥꯟꯅꯕ ꯑꯃꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯈꯔꯁꯨ ꯀꯤꯔꯣꯏꯗꯕ ꯑꯣꯏꯅ ꯊꯥꯎ ꯍꯥꯏꯗꯨꯅ ꯎꯄꯥꯏ ꯂꯩꯇꯅ ꯃꯈꯣꯏꯁꯨ ꯄꯋꯟ ꯀꯜꯌꯥꯟꯒꯤ ꯐꯤꯂꯝ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯑꯣꯡ ꯑꯗꯨꯗ ꯕꯨꯠꯁꯨ ꯄꯋꯟ ꯀꯜꯌꯥꯟꯒꯤ ꯐꯦꯟ ꯑꯣꯏꯕ ꯖꯥꯠꯂꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯣꯡꯃꯗꯤ ꯑꯔꯖꯨꯟꯅ ꯈꯨꯅꯨ ꯀꯌꯥꯃꯔꯨꯝ ꯃꯆꯤꯟꯖꯥꯛ ꯊꯥꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯃꯂꯥꯁꯨ ꯃꯊꯃꯣꯏ ꯄꯦꯟꯖꯔꯗꯨꯅ ꯃꯍꯥꯛ ꯑꯔꯖꯨꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯈꯨꯅꯨꯁꯤꯡ ꯑꯗꯨꯗ ꯃꯆꯤꯟꯖꯥꯛ ꯊꯥꯕꯗꯨ ꯌꯥꯎꯔꯝꯃꯤ ꯃꯗꯨꯒꯤ ꯅꯣꯡꯃꯗꯤ ꯑꯔꯖꯨꯟ ꯑꯃꯁꯨꯡ ꯀꯃꯂꯥ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯏꯕꯨ ꯎꯈꯤ ꯃꯗꯨꯒꯤ ꯃꯊꯪ ꯏꯁꯟꯗꯨꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯇꯥꯃꯤꯜ ꯅꯥꯗꯨ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯕꯨ ꯎꯕ ꯐꯪꯂꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯃꯗ ꯐꯨꯔꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯑꯩꯕꯨ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯆꯦꯟꯈꯤꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯑꯩꯕꯨ ꯄꯥꯝꯗꯕꯗꯤ ꯅꯠꯇꯦꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯨꯄꯤꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯅꯈꯣꯏꯅ ꯅꯨꯄꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏꯒꯤ ꯂꯧ ꯑꯗꯨ ꯑꯩꯒꯤ ꯃꯤꯡ ꯄꯥꯟꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯌꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯨꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯤ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨ ꯄꯨꯗꯨꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯅꯪꯒꯤ ꯂꯝ ꯑꯁꯤ ꯑꯩꯉꯣꯟꯗ ꯃꯤꯡ ꯄꯥꯜꯂꯨ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯑꯍꯤꯡ ꯑꯃꯗꯤ ꯑꯩꯒ ꯂꯩꯃꯤꯟꯅꯔꯣꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯁꯤꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯄꯥꯔꯕꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯁꯤꯗ꯭ꯔꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕ ꯁꯤꯕꯅꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯃꯍꯥꯛ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯒ ꯂꯩꯃꯤꯟꯅꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯔꯥꯖꯟ ꯊꯥꯀꯨꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯝꯊꯤꯅ ꯐꯨꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯔꯖꯨꯟꯅ ꯑꯣꯐꯤꯁꯇ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯤꯇ꯭ꯌꯥꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯚꯅꯤꯇꯣ ꯔꯦꯁꯇꯨꯔꯦꯟꯠ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯑꯔꯖꯨꯟꯕꯨ ꯀꯧꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯗꯤ ꯃꯌꯨꯝꯗ ꯀꯃꯂꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯃꯂꯥꯅ ꯃꯍꯥꯛ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯃꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯑꯆꯥ ꯑꯊꯛ ꯁꯦꯝꯗꯨꯅ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯔꯖꯨꯟꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯟꯖꯥꯟꯅꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯃꯂꯥꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯑꯩ ꯉꯁꯤꯗꯤ ꯂꯥꯛꯄꯗꯨ ꯈꯔ ꯊꯦꯡꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯀꯃꯂꯥꯅ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯉꯁꯤꯗꯤ ꯃꯤꯇꯤꯡ ꯑꯔꯨꯕ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯇꯤꯡꯅꯣ ꯍꯥꯏꯗꯨꯅ ꯀꯃꯂꯥꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯔꯖꯨꯟꯅ ꯍꯥꯏꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯗꯥꯏꯔꯦꯛꯇꯔ ꯔꯥꯖꯥꯃꯧꯂꯤꯗꯨ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯕꯥꯍꯨꯕꯂꯤ ꯄꯥꯔꯠ 3 ꯅꯝꯕꯒꯤ ꯒ꯭ꯔꯥꯐꯤꯛꯀꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀ ꯐꯝꯃꯤꯟꯅꯗꯨꯅ ꯃꯤꯇꯤꯡ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯃꯂꯥꯅꯁꯨ ꯃꯍꯥꯛ ꯑꯁꯤ ꯑꯐꯥꯎꯕ ꯗꯥꯏꯔꯦꯛꯇꯔ ꯑꯃꯒ ꯃꯤꯇꯤꯡ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯣꯏ ꯐꯔꯦ ꯑꯗꯣ ꯂꯥꯛꯄꯗꯤ ꯈꯔ ꯉꯟꯅ ꯂꯥꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯔꯖꯨꯟꯁꯨ ꯃꯍꯥꯛ ꯅꯤꯇ꯭ꯌꯥ ꯎꯅꯕ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯃꯂꯥꯁꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯥꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯖꯅ ꯀꯦꯗꯨꯅ ꯂꯩꯔꯝꯂꯤ ꯃꯍꯥꯛꯅꯁꯨ ꯑꯁꯨꯝ ꯀꯦꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯔꯥꯖꯥꯃꯧꯂꯤꯒꯤ ꯂꯥꯏꯚ ꯏꯟꯇꯔꯚꯤꯌꯨ ꯑꯃ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯅꯗꯤ ꯃꯍꯥꯛꯀꯤ ꯃꯤꯇꯤꯡ ꯑꯁꯤ ꯔꯥꯖꯥꯃꯧꯂꯤꯒ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯚ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯏꯟꯇꯔꯚꯤꯌꯨ ꯄꯤꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯃꯂꯥꯁꯨ ꯆꯤꯡꯅꯔꯛꯄ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯔꯖꯨꯟꯁꯨ ꯅꯤꯇ꯭ꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯅꯤꯇ꯭ꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯔꯖꯨꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯅꯤꯇ꯭ꯌꯥꯅ ꯈꯕꯔ ꯑꯃ ꯄꯤꯔꯝꯃꯤ ꯑꯔꯖꯨꯟꯁꯨ ꯈꯕꯔ ꯑꯗꯨ ꯑꯩ ꯉꯁꯤꯒꯤ ꯑꯌꯨꯛꯀꯤ ꯈꯕꯔ ꯄꯥꯔꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯅꯉꯣꯟꯗ ꯈꯕꯔ ꯄꯤꯔꯤꯕꯁꯦ ꯑꯇꯩ ꯑꯇꯩ ꯖꯒꯥꯗ ꯄꯥꯎ ꯍꯥꯏꯕ ꯅꯠꯇꯦ ꯃꯦꯇ꯭ꯔꯤꯃꯣꯅꯤꯌꯦꯜ ꯀꯂꯝ ꯑꯗꯨꯗ ꯄꯥꯎ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯔꯖꯨꯟꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯩꯒꯤꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯃꯦꯇ꯭ꯔꯤꯃꯣꯅꯤꯌꯦꯜꯗ ꯑꯦꯗꯚꯔꯇꯥꯏꯖ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯔꯖꯨꯟꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯅꯤꯇ꯭ꯌꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯩꯕꯨ ꯆꯍꯤ ꯑꯃꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯨꯄꯥ ꯑꯃ ꯊꯤꯖꯔꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯑꯁꯤ ꯄꯤꯖꯕꯅꯤ ꯑꯗꯨꯕꯨ ꯆꯍꯤ ꯑꯃ ꯑꯗꯨ ꯍꯦꯟꯖꯜꯂꯛꯇꯣꯔꯦ ꯆꯍꯤ ꯑꯃꯗꯨꯗ ꯑꯩꯅ ꯅꯨꯄꯥ ꯑꯄꯥꯝꯕ ꯑꯝꯇ ꯊꯦꯡꯅꯈꯤꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯅ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯅ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯅꯪꯅꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯅꯤꯇ꯭ꯌꯥꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯅꯤꯇ꯭ꯌꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯑꯩ ꯑꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯑꯃꯁꯨꯡ ꯄꯨꯟꯁꯤ ꯁꯥꯡꯒꯗꯕ ꯃꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯏꯕꯥꯅꯤ ꯂꯨꯍꯣꯡꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯔꯖꯨꯟꯗ ꯍꯪꯉꯛꯈꯤ ꯑꯔꯖꯨꯟꯗꯤ ꯃꯪꯗꯨꯅ ꯂꯩꯔꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯧꯖꯤꯛ ꯀꯃꯂꯥ ꯂꯩꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯅꯤꯇ꯭ꯌꯥꯅ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯂꯗꯨꯅ ꯃꯤꯅꯤꯠ ꯑꯅꯤꯈꯛꯇꯪ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯁꯨ ꯋꯥꯁꯔꯨꯝꯗ ꯆꯪꯉꯛꯏ ꯋꯥꯁꯔꯨꯝꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯁꯇ꯭ꯌꯥꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯇ꯭ꯌꯥꯗ ꯑꯔꯖꯨꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯐꯣꯟ ꯇꯧꯕ ꯌꯥꯝ ꯐꯔꯦ ꯑꯩꯁꯨ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯂꯤꯕꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥꯗꯤ ꯃꯈꯨꯜ ꯑꯗꯨ ꯊꯛꯊꯛ ꯅꯤꯛꯂꯗꯨꯅ ꯐꯣꯟ ꯑꯗꯨ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯐꯣꯟ ꯇꯧꯔꯤꯕꯁꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯀꯃꯂꯥ ꯂꯥꯛꯇꯨꯅ ꯑꯔꯖꯨꯟꯗ ꯐꯣꯟ ꯇꯧꯍꯜꯂꯤꯕꯅꯤ ꯃꯔꯝꯗꯤ ꯃꯥꯅ ꯃꯤꯇꯤꯡ ꯇꯧꯔꯤꯕꯗꯨ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯆꯦꯛ ꯇꯧꯕ ꯂꯥꯛꯈꯤꯕꯅꯤ
ꯃꯗꯒꯤꯗꯤ ꯑꯥꯔꯖꯨꯟꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯤꯇ꯭ꯌꯥꯅ ꯑꯩꯕꯨ ꯗꯤꯅꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯕꯦꯅꯤꯇꯣ ꯔꯦꯁꯇꯨꯔꯦꯟ ꯍꯥꯏꯔꯤꯕ ꯖꯒꯥꯗꯨꯗ ꯀꯧꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯕꯨ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯛꯂꯤꯕꯁꯤꯕꯨ ꯑꯩꯕꯨ ꯀꯔꯤ ꯇꯧꯕ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯀꯃꯂꯥꯁꯨ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯃꯂꯥꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯀꯃꯂꯥꯁꯨ ꯕꯦꯅꯤꯇꯣ ꯔꯦꯁꯇꯨꯔꯦꯟ ꯇꯝꯅ ꯃꯥ ꯑꯣꯇꯣ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯔꯖꯨꯟ ꯑꯃꯁꯨꯡ ꯅꯤꯇ꯭ꯌꯥꯁꯨ ꯑꯆꯥ ꯑꯊꯛ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯒꯤꯗꯤ ꯕꯦꯅꯤꯇꯣ ꯔꯦꯁꯇꯨꯔꯦꯟ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯈ꯭ꯋꯥꯏ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯁꯥꯕꯅ ꯑꯣꯏꯕꯅ ꯃꯍꯥꯛꯁꯨ ꯍꯥꯏꯕꯗꯤ ꯀꯃꯂꯥꯁꯨ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯛꯏ ꯂꯤꯞ ꯇꯣꯡꯉꯤ ꯂꯤꯞ ꯇꯣꯡꯉꯒ ꯃꯍꯥꯛꯁꯨ ꯂꯤꯞ ꯀꯥꯈꯠꯂꯛꯈꯤ ꯃꯗꯒꯤꯗꯤ ꯅꯤꯇ꯭ꯌꯥ ꯑꯃꯁꯨꯡ ꯑꯔꯖꯨꯟꯁꯨ ꯃꯈꯣꯏ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯑꯁꯨꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯤꯇ꯭ꯌꯥꯅ ꯑꯔꯖꯨꯟꯕꯨ ꯈꯥꯝꯂꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯑꯔꯖꯨꯟ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯤ ꯅꯪ ꯑꯩꯕꯨ ꯄꯥꯝꯗꯕ꯭ꯔꯥ ꯃꯗꯨꯗ ꯑꯔꯖꯨꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯄꯥꯝꯗꯕꯒꯤ ꯋꯥꯕꯗꯤ ꯅꯠꯇꯦ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯊꯤꯅ ꯄꯥꯝꯃꯤ ꯅꯪꯒꯤꯗꯃꯛꯇ ꯇꯧꯕ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯅꯤꯇ꯭ꯌꯥꯅ ꯑꯔꯖꯨꯟꯕꯨ ꯆꯤꯡꯁꯤꯜꯂꯗꯨꯅ ꯀꯤꯁ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯤꯁ ꯇꯧꯔꯤꯕ ꯖꯒꯥꯗꯨꯗꯤ ꯂꯤꯞ ꯑꯃꯒꯤ ꯃꯃꯥꯡꯗ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯂꯤꯞ ꯑꯗꯨꯗ ꯀꯃꯂꯥꯅ ꯍꯦꯛ ꯀꯥꯈꯠꯂꯛꯄ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯣꯏꯕꯅ ꯀꯃꯂꯥꯅ ꯊꯣꯡ ꯍꯦꯛ ꯍꯥꯡꯇꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅꯤꯅ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯃꯂꯥ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯀꯃꯂꯥ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯁꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛ ꯁꯥꯎꯕꯅ ꯍꯦꯟꯃꯟꯂꯗꯨꯅ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯤꯁꯦꯜꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯄꯨꯊꯣꯛꯇꯨꯅ ꯊꯨꯒꯥꯏꯗꯨꯅ ꯊꯣꯛꯂꯛꯈꯤ ꯃꯍꯥꯛ ꯂꯝꯕꯤꯗ ꯈꯣꯡꯒꯩ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯍꯥꯛꯅꯗꯤ ꯑꯔꯖꯨꯟꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯖꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯑꯔꯖꯨꯟꯅ ꯃꯉꯣꯟꯗ ꯂꯧꯅꯝ ꯇꯧꯕꯤꯔꯝꯕ ꯑꯃꯁꯨꯡ ꯅꯝꯊꯥꯛ ꯇꯧꯕꯤꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯌꯧꯔꯛꯈꯤ ꯍꯥꯏꯕꯗꯤ ꯑꯔꯖꯨꯟꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯌꯧꯔꯛꯈꯤ ꯑꯔꯖꯨꯟꯁꯨ ꯃꯍꯥꯛ ꯗꯤꯅꯔ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝ ꯑꯗꯨ ꯆꯪꯉꯛꯏ ꯃꯌꯨꯝ ꯑꯗꯨ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯃꯂꯥꯁꯨ ꯐꯝꯂꯗꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ ꯀꯩꯅꯣ ꯃꯍꯥꯛꯅꯁꯨ ꯌꯥꯝꯅ ꯁꯥꯎꯔꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟꯗꯤ ꯈꯟꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯒꯤꯗꯤ ꯅꯪ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟꯅ ꯃꯉꯣꯟꯗ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯑꯔꯖꯨꯟꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩ ꯉꯥꯏꯔꯤꯕꯅꯣ ꯆꯥꯊꯣꯛꯎ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯈꯔꯗꯤ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯁꯥꯎꯕ ꯌꯥꯗꯦ ꯔꯥꯖꯃꯧꯂꯤꯒ ꯑꯩꯒ ꯃꯤꯇꯤꯡ ꯇꯧꯕꯗꯨꯗ ꯒ꯭ꯔꯥꯐꯤꯛꯀꯤ ꯃꯇꯥꯡꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯔ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯕꯥꯍꯨꯕꯂꯤ 3ꯒꯤ ꯋꯥꯔꯤ ꯐꯥꯎꯕ ꯑꯩꯗꯤ ꯈꯪꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯀꯃꯂꯥꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯔꯖꯨꯟꯁꯨ ꯀꯤꯔꯗꯨꯅ ꯆꯥꯗꯦꯗ ꯑꯩ ꯃꯍꯥꯛꯅ ꯆꯥꯁꯦ ꯍꯥꯏꯗꯨꯅ ꯐꯅꯌꯥꯝꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯌꯨꯝꯗ ꯅꯪ ꯉꯥꯏꯔꯝꯒꯅꯤ ꯈꯜꯂꯗꯨꯅ ꯑꯩ ꯀꯔꯤꯝꯇ ꯆꯥꯗꯕꯤ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯒꯤꯗꯤ ꯀꯃꯂꯥꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯆꯥꯅ ꯊꯛꯅꯕ ꯄꯨꯊꯣꯔꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗꯁꯨ ꯃꯍꯥꯛꯅ ꯗꯤꯟꯅꯔꯗ ꯆꯥꯔꯛꯈꯤꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯁꯦꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯍꯥꯛ ꯆꯥꯕꯗ ꯃꯨꯛ ꯇꯥꯔꯝꯃꯤ ꯃꯗꯨꯒꯤ ꯅꯪꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯑꯔꯨꯕ ꯋꯥ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯔꯖꯨꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯤꯗꯣ ꯀꯩꯒꯤꯅꯣ ꯁꯍꯔꯗ ꯂꯩꯕꯁꯤꯗꯤ ꯑꯁꯤꯒꯨꯝꯅ ꯇꯧꯕ ꯉꯥꯛꯇꯅꯤ ꯁꯨꯝ ꯅꯪꯅ ꯁꯥꯎꯗꯨꯅ ꯂꯩ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯇꯧ ꯑꯗꯨꯗ ꯀꯃꯂꯥꯅ ꯁꯥꯎꯔꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯈꯨꯠ ꯈꯜꯂꯗꯨꯅ ꯇꯥꯜꯂꯛꯈꯤ ꯃꯗꯒꯤꯗꯤ ꯀꯃꯂꯥꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥꯁꯤꯡ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯕꯨ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯔꯖꯨꯟꯅ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯐꯥꯒꯤ ꯅꯠꯇꯦ ꯑꯁꯦꯡꯕ ꯍꯥꯏꯔꯣ ꯍꯥꯏꯗꯨꯅ ꯀꯃꯂꯥꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯔꯖꯨꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯨꯄꯤꯗꯨꯗ ꯀꯦꯔꯦꯛꯇꯔ ꯑꯦꯇꯤꯆꯨꯠ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯕꯤꯍꯦꯕꯤꯌꯔ ꯑꯗꯨꯅꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯃꯗꯒꯤꯗꯤ ꯀꯃꯂꯥꯅ ꯍꯥꯏꯔꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯁꯨ ꯅꯨꯄꯤ ꯑꯃꯗ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯔꯖꯨꯟꯅ ꯍꯣꯏ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯗ ꯑꯩꯅ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯀ꯭ꯋꯥꯂꯤꯇꯤꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯑꯩꯉꯣꯟꯗꯁꯨ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯃꯗꯨꯗꯤ ꯀꯃꯂꯥꯅ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯑꯔꯖꯨꯟ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯔꯖꯨꯟꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ ꯀꯩꯅꯣ ꯃꯗꯨꯗ ꯀꯃꯂꯥꯅ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯑꯣꯏꯗꯕꯅꯤ ꯀꯦꯔꯂꯥꯗ ꯑꯩꯅ ꯅꯤꯇ꯭ꯌꯥꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯑꯩꯕꯨ ꯌꯥꯝꯅ ꯐꯖꯅ ꯅꯨꯡꯁꯤꯈꯤꯕꯅꯤ ꯑꯩꯉꯣꯟꯗ ꯉꯥꯎꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯑꯩꯕꯨ ꯄꯥꯝꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯒꯤ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔ ꯑꯩꯒꯤ ꯕꯤꯍꯦꯕꯤꯌꯔ ꯑꯩꯒꯤ ꯑꯦꯇꯤꯆꯨꯠ ꯑꯗꯨ ꯀꯦꯔꯂꯥꯗ ꯂꯩꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯅꯤꯇ꯭ꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯗꯗꯤ ꯑꯩꯒꯤ ꯆꯦꯜꯂꯤꯕ ꯒꯨꯟꯁꯤꯡ ꯑꯁꯤ ꯑꯃꯇ ꯆꯦꯟꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯅ ꯃꯉꯣꯟꯗ ꯀꯤꯁ ꯇꯧꯔꯤꯕꯗꯨꯅ ꯀꯝꯗꯧꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯗꯤ ꯈꯅꯥꯎ ꯀꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯒꯤꯗꯤ ꯀꯃꯂꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤꯅꯗꯤ ꯅꯪ ꯊꯋꯥꯏꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯍꯥꯏꯕꯁꯤꯔꯥ ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯁꯤꯔꯤꯕꯁꯤꯅ ꯍꯛꯆꯥꯡ ꯈꯛꯇꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥꯗꯨꯅ ꯃꯩꯁꯨ ꯃꯨꯠꯈꯤ ꯃꯩ ꯃꯨꯠꯂꯛꯄ ꯃꯇꯝꯗ ꯑꯔꯖꯨꯟꯁꯨ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯂꯗꯨꯅ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯊꯥꯜꯂꯗꯨꯅ ꯃꯍꯥꯛꯅ ꯀꯃꯂꯥꯕꯨ ꯊꯤꯗꯨꯅ ꯀꯥꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯃꯂꯥ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤ ꯃꯗꯒꯤꯗꯤ ꯑꯔꯖꯨꯟꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯝꯇꯗꯤ ꯇꯥꯛꯄꯤꯈꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯃꯂꯥꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯀꯃꯂꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯉꯁꯤꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯥꯒꯗꯕꯅꯤ ꯅꯪꯅ ꯉꯥꯡꯕ ꯇꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ
Kerala aina nambu uruba matamda aina nambu pungong ngopki nungshiki nangi wai kudimangna aibo nangwanda sumna sum chingchinduna lakhe aina nang nungshiki waduna maram muriduna aina mafam masira nangi nanawta lakhebani ayisi wa ngawbini haiduna nangna khalibra adai dedi larine ayisi kanano haibsi nang masakangna bra haiduna mahana Arjun harakhe wafam murutara matamda Arjun ngakpuna kamtengkhe ayise mamang thakki matamda nangna thengnakibi haibidi chahi marigi mamangna nangna thengnakibi nangna nungshibada ngawchakhibi nipiduni chahi mari mukki mamangna mamang thakki matamda nangi nakhutagi lohongbagi phijolsing lawkhiba nipiduni wafam murutara matamda somlakanda Arjun di yamna ngakhe mandudagidi kamlana makatare ai Aisha ni wafam murutara matamda somlakanda Arjun na yamna ngakladuna mamitagi mapira sintharaduna nang Aisha haiduna rake asum toduna koina chahi mari ki mamangi flash vacation achi uba fangli noma traffic da matai manao musam lakpa matamda makwai ni khanarake khanarappa matamda sauniman khitara na badana nupidu iluba matamda nupidugi makogado garimgi mikyenda yikhenmadagi mak shokhe madawaduda Arjun mafam madra janjalaktuna nupidubu kanjanabu honarami tanjalatra mafam madra burka chetpi nupi musam mafam madra chalaktuna mating panglami nupidu singthoba matamda Arjun gi makuju shokhe madawsumna makwai ni changladuna nupidubu hospitalize tawbirami nupidugi dressing adu tawrapa matungda somnakanda burka cheliba nupidu Arjun gi manakta lalami haibidi Aisha Arjun gi manakta lakhe Aisha na haraklibasi mahak hojik khudong thibadagi lamna leire haiduna harakhe wafam murutara matamda somnakanda Arjun su mangonda Thagatchari haiduna harakhe Aisha na su mangonda Thagatchari haiduna harakhe Arjun gi makutta soktuna lerembagi mongdu uruba matamda Aisha na mafam madra leriba nurse adu koduna mahaki makutta su dressing tawbirami dressing tawba matamda Arjun na mahaki anabadu khangjaba matawaduda somnakanda Aisha na mahaki lengbana makutta adu thamladuna mapu pathabirami matawadura somnakanda Arjun gi hakchangda karigumba phawki Arjun na Aisha bu yankhalaba matamda mahaki saktam asi supnatagi mamit khatani uribase adubu mahana ahanbe uruba mikubatuda Aisha bu pungong ngawkhe masumna mayamsu corona matamda nupigi mamit uba matamda ngawkhiba kana yawi kamena thambiramu sunutagi mamita uruba matamda ngawjaba nupa sukya laitaba natte nongolpa matamda traffic da makhoi ni amuk thenaba matamda makhoi ni gi marakta okto na thalami madagidi makhoi ni okto dra mayar thachaladuna pochai yoladuna haibedi mai paladuna pochai yonbai mongadra Arjuna auto driver duga khanarami Arjun gi khonjal du taraba matamda Aisha na mangoda khud adu kamdawre haduna hangkhe madur khara fare haduna mahana pawl tamalami madigidi Aisha na mongona haraklibasana nangi na puladu sok phabasna te namanam tu in tholu yadra haduna mahana harakhe somnakanda pojo libo auto driver aduna di mangoda hena pai dhajalami madur maya deliriba auto driver tu haraklibasana nangi malinga toniba samu zoba okmal madur oina thon be yadra haduna harakhe mana ngai bewa singasi henjana tambai mongatura somnakanda mamanabuduna di yam sorokhe madigidi somnakanda Aisha su tare haduna harakhe Aisha su mafam madrigi bai tornduna chakhe Aisha gi gari malingda Aisha haduna ibai mongadu uruba matamda mahaki mamingase Aisha kawe haduna somnakanda Arjunna khamangam chakhe Aisha na gari thokpa matamda mahaki maikhumadu nushina hajakpagi madoma aikoinodi uba phangi adubu Arjunna di uba phangde Aisha na chalibidu kalaidano haiduna Arjun su koidan tanarakpa matamdadi Aisha di SSC gi coaching tawidamukta mafam amada laknami mafam adura Arjun na mahapu tatatana adumuk sangjaduna leramli Aisha na mayumda lakpa matamda mahakti dress ama hondokduna leramli aduga mahak asi Muslim nate haibasi koina matang asina khamangamli karigidamukta mahana burka setuna coaching chalibna haibasi koina kona khangakani matawsuna mahana coaching tawba lakpa jaga adura Arjun na mangoda kati mapiraduna mahake makutta yeliba bandage adu buloktholami asum tawduna somnakanda Aisha na su Arjun gi bandage adu pujaraktuna Aisha na Arjun da ngawjabai mawng adu somnakanda mamana bituna ujarami matawsumna Arjun na Aisha bu numit khudingi question senarami nongmadi Aisha na mafam amada kunuda machinjak pulingai matamda mafam adura Arjun laktuna nang irai numit khudingi mafam asir laktuna kunu singda machinjak adu pulibasa karigino haiduna harakhe mafam taruba matamda Aisha na mangonda haraklibasana irai numit khudingi haita gadi nang aibo nungti khudingi senai habase masana tai karigino haiduna mahana Arjun da hangami miwe basing asina nungsiba habase kautoke bataragazu masigi uche waya sing asidi nungsiba butali haiduna harakhe makoida machinjak hunbasana aikoigi apam basing asi isona thungali maramaduna ina sona tawribani aduga aikoigi nungsi chanaba mising adusu
ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯐꯪꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯥꯏꯁꯥꯅ ꯑꯥꯔꯖꯨꯟꯗ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯑꯩꯕꯨ ꯀꯣꯏꯁꯟ ꯁꯦꯟꯅꯔꯤꯕꯁꯤꯕꯨ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯀꯥꯗꯨꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯥꯔꯖꯨꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯗꯤ ꯅꯨꯃꯤꯗꯥꯡ ꯀꯌꯥꯃꯔꯨꯝ ꯅꯪꯒꯤ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯪꯉꯣꯟꯗ ꯀꯔꯝꯅ ꯐꯣꯡꯗꯣꯛꯇꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯩꯖꯔꯝꯕꯅꯤ ꯑꯗꯨ ꯐꯔꯦ ꯅꯪꯅ ꯍꯥꯏꯔꯛꯄꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯏ ꯁꯪꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯥꯏꯁꯥꯗ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯥꯏꯁꯥꯁꯨ ꯃꯐꯝ ꯑꯗꯨꯗꯤ ꯁꯥꯎꯔ ꯊꯣꯛꯂꯛꯈꯤ ꯃꯗꯨꯗ ꯑꯥꯔꯖꯨꯟꯅ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯦꯜꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯥꯏꯁꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯑꯩꯕꯨ ꯈꯪꯕꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯃꯁꯛ ꯐꯥꯎꯕ ꯈꯪꯕ ꯅꯠꯇꯦ ꯑꯩꯒꯤ ꯃꯤꯠ ꯈꯛꯇꯅꯤ ꯅꯪꯅ ꯎꯔꯤꯕꯁꯤ ꯑꯩꯒꯤ ꯁꯛ ꯑꯁꯤ ꯌꯥꯝꯅ ꯊꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯌꯥꯁꯨ ꯌꯥꯝꯅ ꯆꯥꯎꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯕꯨꯔꯈꯥꯁꯦ ꯍꯥꯡꯗꯣꯛꯂꯨꯕ ꯇꯥꯔꯒꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯥꯔꯖꯨꯟꯅꯗꯤ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯑꯥꯏꯁꯥꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯥꯔꯖꯨꯟꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯣꯇꯣꯒ꯭ꯔꯥꯐ ꯈꯔ ꯄꯨꯔꯛꯇꯨꯅ ꯃꯍꯥꯛꯅ ꯑꯥꯏꯁꯥꯗ ꯄꯤꯔꯝꯃꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯇꯠꯇꯅ ꯌꯦꯡꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯑꯥꯏꯁꯥꯗ ꯎꯠꯂꯝꯃꯤ ꯑꯥꯏꯁꯥꯁꯨ ꯃꯉꯣꯟꯗ ꯌꯦꯡꯕꯒꯤ ꯃꯇꯧ ꯑꯗꯨ ꯃꯍꯥꯛꯅ ꯎꯖꯔꯝꯃꯤ ꯃꯗꯨꯒꯤ ꯑꯥꯏꯁꯥꯅ ꯐꯔꯦꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯝꯂꯤꯁꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯪꯅꯤ ꯍꯥꯏꯗꯨꯅ ꯑꯥꯔꯖꯨꯟꯅ ꯃꯉꯣꯟꯗ ꯍꯥꯏꯖꯔꯛꯈꯤ ꯐꯔꯦ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯌꯦꯡꯉꯨ ꯅꯪꯅ ꯑꯩꯕꯨ ꯀꯣꯏꯕ ꯆꯠꯄ ꯄꯨꯕꯤꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯐꯤꯂꯝ ꯐ꯭ꯂꯣꯞ ꯆꯠꯄ ꯑꯃ ꯌꯦꯡꯍꯜꯂꯅꯤ ꯑꯗꯨꯒ ꯀꯣꯟꯅꯁꯤꯗ ꯐꯝꯂꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯆꯥꯟꯁ ꯂꯧꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯅꯠꯇ꯭ꯔꯒꯅ ꯒꯥꯔꯗꯦꯟ ꯑꯃꯗ ꯄꯨꯔꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯀꯣꯏꯕ ꯆꯠꯄ ꯄꯨꯕꯤꯔꯅꯤ ꯑꯗꯨꯒ ꯕꯨꯔꯈꯥ ꯑꯁꯤ ꯍꯥꯏꯒꯠꯂꯨ ꯍꯥꯏꯗꯨꯅ ꯅꯪꯅ ꯍꯥꯏꯔꯛꯀꯅꯤ ꯁꯛ ꯐꯖꯔꯝꯃꯒꯅ ꯐꯔꯦ ꯊꯤꯔꯝꯕ ꯇꯥꯔꯒꯗꯤ ꯅꯪ ꯃꯥꯡꯈꯤꯗꯣꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯑꯥꯔꯖꯨꯟꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯥꯏꯁꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪꯒ ꯑꯩꯒ ꯍꯥꯟꯅ ꯂꯨꯍꯣꯡꯂꯁꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯥꯔꯖꯨꯟ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯥꯔꯖꯨꯟꯅ ꯃꯀꯣꯡ ꯉꯥꯎꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯥꯏꯁꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯌꯦꯡꯉꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯇꯥꯕ ꯃꯇꯝꯗ ꯅꯪ ꯉꯥꯎꯕ ꯆꯦꯜꯂꯤꯕꯗꯨꯅꯤ ꯃꯁꯤꯗꯤ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯁꯨꯞꯅꯇꯒꯤ ꯑꯦꯇ꯭ꯔꯦꯛꯁꯟꯅꯤ ꯍꯥꯏꯕꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯥꯏꯁꯥꯅ ꯑꯥꯔꯖꯨꯟꯕꯨ ꯀꯣꯏꯌꯦꯡ ꯌꯦꯡꯖꯔꯝꯃꯤ ꯀꯣꯏꯊꯤ ꯊꯤꯖꯔꯝꯃꯤ ꯑꯗꯨꯕꯨ ꯑꯥꯔꯖꯨꯟ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯀꯉꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯥꯔꯖꯨꯟꯒ ꯃꯍꯥꯛꯀ ꯍꯦꯛ ꯊꯦꯡꯅꯈꯤꯕ ꯀꯣꯐꯤ ꯁꯣꯞ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯥꯔꯖꯨꯟꯕꯨ ꯀꯣꯏꯊꯤ ꯊꯤꯖꯔꯝꯃꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯀꯣꯐꯤ ꯁꯣꯞ ꯑꯗꯨꯗ ꯑꯥꯔꯖꯨꯟ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯗꯨꯅ ꯑꯥꯔꯖꯨꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯃꯍꯥꯛꯅ ꯑꯥꯔꯖꯨꯟꯗ ꯀꯔꯦꯝꯅꯗꯨꯅ ꯍꯪꯂꯛꯂꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯥꯔꯖꯨꯟ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯒꯤ ꯎꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯑꯁꯤꯕꯨ ꯀꯗꯥꯏ ꯂꯩꯕꯅꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤꯗꯤ ꯑꯥꯔꯖꯨꯟꯅ ꯌꯦꯡꯈꯠꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯥꯔꯖꯨꯟ ꯅꯪ ꯑꯣꯏꯔꯦ ꯑꯩꯗꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯪ ꯁꯍꯔ ꯊꯥꯗꯣꯛꯂꯒ ꯆꯦꯟꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯦ ꯑꯗꯨ ꯌꯥꯔꯦ ꯁꯦ ꯃꯨꯟꯅ ꯇꯥꯎ ꯑꯩꯈꯣꯏꯁꯤ ꯅꯨꯡꯁꯤꯅꯕꯒꯗꯨꯗꯤ ꯑꯣꯏꯔꯣꯏ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯑꯣꯏꯕ ꯌꯥꯕ ꯍꯥꯏꯇꯥꯔꯒꯗꯤ ꯃꯔꯨꯞ ꯑꯣꯏꯕꯗꯤ ꯌꯥꯒꯅꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯥꯏꯁꯥ ꯆꯠꯈꯤꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯥꯔꯖꯨꯟꯅ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏ ꯑꯥꯏꯁꯥ ꯉꯥꯏꯈꯣ ꯌꯦꯡꯉꯨ ꯑꯩꯅ ꯃꯇꯝ ꯈꯔ ꯃꯥꯡꯂꯨꯔꯤꯕꯗꯨꯗꯤ ꯑꯩꯈꯣꯏꯅꯤꯁꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯁꯦꯝ ꯁꯥꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯨꯔꯤꯕꯅꯤ ꯃꯁꯤꯗ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯁꯥꯔꯤ ꯌꯥꯎꯔꯤ ꯕꯨꯔꯈꯥꯒꯤ ꯃꯊꯛꯇ ꯁꯦꯠꯀꯦꯔꯥ ꯕꯨꯔꯈꯥꯒꯤ ꯃꯅꯨꯡꯗ ꯁꯦꯠꯀꯦꯔꯥ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧꯔꯣ ꯑꯗꯨꯒ ꯐꯩꯖꯣꯝꯁꯨ ꯌꯥꯎꯔꯤ ꯔꯦꯖꯤꯁꯇꯔ ꯑꯣꯐꯤꯁꯇꯨꯗ ꯑꯩ ꯅꯪꯕු ꯉꯥꯏꯒꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯥꯏꯁꯥꯗ ꯍꯥꯏꯔꯝꯃꯤ ꯁꯛꯁꯨ ꯎꯗꯅ ꯂꯨꯍꯣꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯥꯏꯁꯥꯁꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯑꯥꯏꯁꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯈꯤꯡꯖꯤꯜꯂꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯒꯤ ꯅꯝꯕꯔꯅꯤ ꯀꯣꯜ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯎ ꯍꯥꯏꯗꯨꯅ ꯑꯥꯏꯁꯥꯗ ꯑꯥꯔꯖꯨꯟ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯕꯁꯤ ꯍꯌꯦꯡ ꯄꯨꯡ 12:30 ꯑꯗꯨꯋꯥꯏꯗ ꯍꯣꯡꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯑꯥꯔꯖꯨꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯥꯏꯁꯥꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯖꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯥꯏꯁꯥꯁꯨ ꯑꯥꯔꯖꯨꯟꯅ ꯄꯤꯔꯝꯕ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯌꯨꯝꯗ ꯂꯥꯛꯆꯔꯝꯃꯤ ꯑꯥꯏꯁꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯦꯡꯕꯗꯨ ꯂꯩꯔꯝꯂꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯑꯩꯈꯣꯏꯅ ꯎꯈꯤꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯗꯤ ꯑꯥꯏꯁꯥ ꯀꯧꯔꯝꯗ꯭ꯔꯦ ꯀꯃꯂꯥ ꯀꯧꯔꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯨꯁꯂꯤꯝꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯕ ꯉꯝꯂꯛꯇꯣꯔꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯕꯨꯔꯈꯥ ꯁꯦꯠꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯍꯥꯏꯕꯗꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯩꯝꯇ ꯈꯟꯒꯅꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤ ꯙꯔꯃ ꯑꯣꯟꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯣꯆꯤꯡ ꯇꯧꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯍꯥꯛ ꯑꯁꯤ ꯒꯨꯟꯗꯥꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯅꯠꯇꯕ ꯃꯤꯠꯌꯦꯡꯅ ꯍꯦꯛ ꯌꯦꯡꯕꯅꯤ ꯑꯗꯣ ꯅꯣꯡꯃꯗꯤ ꯑꯩꯅ ꯀꯣꯆꯤꯡ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯕꯨ ꯊꯜꯂꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯉꯥꯡꯈꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯏꯁꯤꯡ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯃꯄꯥꯗꯨꯅ ꯅꯪꯗꯤ ꯄꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯆꯐꯨ ꯑꯗꯨ ꯄꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯊꯨꯒꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯒꯨꯟꯗꯥ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯛꯂꯤꯕ ꯖꯒꯥ ꯑꯁꯤ ꯕꯤꯖꯤꯋꯥꯔꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗꯒꯤꯅꯤ ꯑꯗꯨꯒ ꯒꯨꯟꯗꯥꯒꯤ ꯀꯣꯆꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯋꯥꯏꯗ ꯄꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯥꯏꯁꯥꯒꯤ ꯕꯨꯔꯈꯥꯗꯨ ꯃꯍꯥꯛꯅ ꯁꯦꯠꯈꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤ ꯑꯥꯏꯁꯥꯒꯤ
ꯒꯥꯔꯤꯗꯨꯁꯨ ꯃꯍꯥꯛꯅ ꯊꯧꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯥꯏꯁꯥ ꯁꯥꯔꯗꯨꯅ ꯀꯣꯆꯤꯡ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯃꯄꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯕꯨ ꯃꯗꯨꯒꯤ ꯔꯤꯛꯁ ꯑꯗꯨ ꯂꯧꯔꯤꯕꯅꯣ ꯆꯠꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯂꯨꯄꯥ 15,000 ꯊꯤꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯀꯣꯆꯤꯡ ꯆꯠꯇꯕ ꯇꯥꯔꯒꯗꯤ ꯄꯩꯁꯥꯗꯨ ꯄꯥꯝꯃꯨꯏꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯈꯨꯝꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯌꯨꯝꯗ ꯄꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯁꯣꯛ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯅ ꯃꯄꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯪ ꯁꯣꯛ ꯆꯠꯂꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗ꯭ꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯪ ꯎꯕ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯁꯣꯛ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡ ꯑꯗꯨꯅꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯑꯥꯏꯁꯥꯁꯨ ꯅꯤꯡꯊꯤꯅ ꯍꯤꯟꯗꯨꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯗꯨꯅ ꯍꯥꯏꯕꯗꯤ ꯑꯔꯖꯨꯟꯅ ꯄꯤꯔꯛꯈꯤꯕ ꯁꯥꯔꯤꯁꯤꯡ ꯑꯗꯨ ꯁꯦꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤꯗ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯀ ꯊꯦꯡꯅꯈꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯄꯨ ꯎꯔꯨꯕ ꯃꯇꯝꯗ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯃꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯊꯤꯔꯛꯂꯤꯕ ꯅꯨꯄꯤꯗꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ ꯑꯁꯨꯝ ꯑꯥꯏꯁꯥꯁꯨ ꯇ꯭ꯔꯥꯐꯤꯛ ꯁꯤꯒꯅꯦꯜ ꯊꯨꯒꯥꯏꯗꯨꯅ ꯒꯥꯔꯤ ꯊꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯇꯥꯟꯅꯔꯛꯂꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯂꯥꯡꯂꯛꯄ ꯃꯇꯝꯗ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗꯤ ꯄꯥꯜꯍꯧꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯅ ꯊꯣꯝꯇꯠꯇꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯁꯤꯈꯤ ꯇꯟꯖꯥꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯂꯩꯕꯒꯤ ꯃꯇꯧ ꯑꯗꯨ ꯑꯥꯏꯁꯥꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯁꯨ ꯑꯥꯏꯁꯥꯕꯨ ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯇꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯁꯤꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯔꯖꯨꯟꯅ ꯃꯉꯣꯟꯗ ꯐꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯧꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯐꯣꯟ ꯑꯗꯨ ꯄꯥꯏꯕ ꯉꯝꯈꯤꯗꯦ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯁꯤꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛ ꯁꯤꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯆꯍꯤ 4ꯒꯤ ꯃꯃꯥꯡꯗ ꯑꯔꯖꯨꯟꯅ ꯃꯦꯔꯤꯖ ꯔꯦꯖꯤꯁꯇꯔ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯥꯏꯁꯥꯕꯨ ꯉꯥꯏꯖꯕ ꯇꯥꯔꯒꯁꯨ ꯑꯥꯏꯁꯥꯅ ꯂꯥꯛꯈꯤꯗꯕꯅꯤ ꯑꯗꯨꯒ ꯑꯥꯏꯁꯥ ꯂꯥꯛꯈꯤꯗꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯍꯥꯛꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯈꯤꯕꯅꯤ ꯑꯥꯏꯁꯥꯗꯤ ꯃꯍꯥꯛꯅ ꯑꯔꯖꯨꯟꯕꯨ ꯅꯨꯡꯁꯤꯖꯕ ꯀꯧꯕꯅꯤꯅ ꯃꯍꯥꯛꯁꯨ ꯂꯨꯍꯣꯡꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯇꯝꯃꯝꯗꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯖꯦꯟꯒꯤ ꯁꯤꯟꯗ ꯀꯃꯂꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯤꯀꯨꯞ ꯑꯃꯅ ꯑꯩꯒꯤ ꯁꯪꯁꯥꯔꯁꯤ ꯄꯨꯡꯂꯣꯏ ꯂꯣꯏꯍꯟꯈ꯭ꯔꯦ ꯑꯩꯕꯨ ꯄꯨꯡꯃꯥꯡ ꯃꯥꯡꯍꯟꯈ꯭ꯔꯦ ꯑꯩ ꯅꯉꯣꯟꯗ ꯑꯩ ꯑꯁꯤ ꯑꯥꯏꯁꯥ ꯅꯠꯇꯦ ꯀꯃꯂꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯅꯤꯡꯕꯅꯤ ꯑꯩ ꯅꯉꯣꯟꯗ ꯃꯤꯠ ꯈꯛꯇ ꯅꯠꯇꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛ ꯑꯁꯤ ꯎꯠꯆꯅꯤꯡꯕꯅꯤ ꯁꯛ ꯐꯥꯎꯕ ꯌꯦꯡꯍꯟꯅꯤꯡꯕꯅꯤ ꯑꯩ ꯅꯪꯕꯨ ꯕꯕꯥꯒ ꯎꯅꯍꯟꯅꯤꯡꯕꯅꯤ ꯑꯗꯨꯒ ꯑꯩ ꯅꯪ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒꯤ ꯑꯣꯏꯖꯅꯤꯡꯕꯅꯤ ꯃꯤꯀꯨꯞ ꯑꯃꯅ ꯄꯨꯡꯍꯣꯡ ꯍꯣꯡꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯃꯂꯥꯅ ꯁꯣꯝ ꯅꯥꯀꯟꯗ ꯀꯞꯂꯗꯨꯅ ꯑꯔꯖꯨꯟꯗ ꯇꯝꯖꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯥꯏꯁꯥꯒꯤ ꯗꯦꯗ ꯕꯣꯗꯤ ꯑꯗꯨꯗ ꯅꯣꯡ ꯆꯨꯔꯛꯈꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯅ ꯁꯥꯇꯤꯟ ꯇꯨꯞꯇꯨꯅ ꯃꯍꯥꯛꯄꯨ ꯉꯥꯏꯖꯕ ꯃꯤꯀꯨꯞ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯃꯂꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯑꯔꯖꯨꯟ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯗꯨꯒꯤꯗꯤ ꯀꯃꯂꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯆꯍꯤ 4 ꯑꯃꯨꯛꯁꯦ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯀꯗꯒꯦ ꯈꯜꯂꯗꯨꯅ ꯑꯩ ꯋꯥꯖꯈꯤ ꯑꯗꯨꯒ ꯑꯩꯅ ꯍꯛꯆꯥꯡ ꯑꯃꯗ ꯆꯪꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯆꯍꯤ 4 ꯆꯪꯈꯤ ꯀꯦꯔꯂꯥꯗ ꯅꯪꯕꯨ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯕ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯑꯩ ꯍꯔꯥꯎꯕꯒꯤ ꯄꯟꯈ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯑꯩ ꯅꯉꯣꯟꯗ ꯑꯩ ꯑꯁꯤ ꯅꯪꯒꯤ ꯑꯥꯏꯁꯥꯅꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯋꯥꯍꯪ ꯑꯃꯅ ꯑꯩꯕꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯪꯍꯟꯕ ꯉꯝꯈꯤꯗꯦ ꯃꯔꯝꯗꯤ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯤꯡꯁꯤꯡꯗ꯭ꯔꯕ꯭ꯔꯥ ꯑꯩ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯉꯣꯟꯗꯒꯤ ꯈꯪꯕ ꯄꯥꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤ ꯀꯥꯏꯅꯈꯤ ꯉꯁꯤ ꯅꯪꯅ ꯈꯨꯅꯨ ꯀꯌꯥ ꯃꯔꯨꯝꯗ ꯃꯆꯤꯟꯖꯥꯛ ꯊꯥꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯤꯡꯁꯤꯡꯂꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯕ ꯉꯝꯈꯤ ꯃꯁꯤꯒꯤꯗꯃꯛꯇꯅ ꯑꯩꯅ ꯅꯪꯕꯨ ꯋꯥꯅ ꯉꯥꯏꯖꯔꯛꯈꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯀꯃꯂꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯪꯂꯦ ꯅꯪ ꯉꯁꯤ ꯑꯩ ꯍꯥꯟꯅꯒꯤ ꯑꯔꯖꯨꯟ ꯑꯗꯨ ꯑꯣꯏꯗ꯭ꯔꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯑꯔꯖꯨꯟꯅ ꯀꯃꯂꯥ ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯂꯥꯜꯂꯤ ꯑꯩ ꯋꯥꯁꯦ ꯑꯝꯇ ꯇꯥꯕꯤꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯀꯃꯂꯥꯅ ꯑꯔꯖꯨꯟ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯅꯨꯡꯁꯤꯔꯨꯕ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯔꯥꯟꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯡꯁꯤꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯅꯨꯡꯁꯤꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯁꯤꯔꯛꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯅ ꯈꯪꯕ ꯉꯝꯒꯅꯤ ꯃꯁꯤꯗꯤ ꯑꯣꯏꯖꯕ ꯊꯤꯕ ꯀꯧꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯕꯗ ꯑꯣꯏꯖꯕ ꯊꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯅꯨꯡꯁꯤꯕ ꯀꯧꯗꯦ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯂꯩꯇꯕ ꯖꯒꯥꯗꯨꯗ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯂꯩꯗꯣꯔꯤꯅꯣ ꯅꯪꯅ ꯑꯩꯕꯨꯁꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯃꯂꯥ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯛꯆꯥꯡ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯁꯨꯞꯅꯇꯒꯤ ꯄꯥꯔꯕꯇꯤ ꯍꯧꯖꯤꯛ ꯂꯩꯍꯧꯏ ꯄꯥꯔꯕꯇꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯑꯗꯨꯒ ꯅꯪꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯁꯨ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛ ꯅꯨꯡꯁꯤꯖꯔꯤꯕꯤ ꯀꯃꯂꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯑꯔꯖꯨꯟꯅ ꯋꯥꯔꯤ ꯄꯨꯝꯕꯁꯦ ꯑꯩ ꯅꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯥꯔꯕꯇꯤꯗ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯁꯣꯝ ꯅꯥꯀꯟꯗ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯈꯤ ꯄꯥꯔꯕꯇꯤꯅ ꯔꯥꯖꯟꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯈꯤ ꯑꯔꯖꯨꯟꯁꯨ ꯃꯍꯥꯛꯄꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯒ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯔꯥꯖꯟꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯔꯕꯇꯤꯗꯤ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ ꯑꯩ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯄꯥꯔꯕꯇꯤꯅ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏꯅꯗꯤ ꯑꯝꯇ ꯊꯥꯖꯔꯝꯗꯦ ꯅꯪꯒꯤꯁꯤ ꯑꯦꯛꯇꯤꯡ ꯇꯧꯔꯤꯕ ꯍꯥꯏꯕꯗꯨꯔ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯔꯖꯨꯟꯅꯁꯨ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅꯤꯁꯦ ꯈꯟꯅꯕ ꯅꯠꯇꯦ ꯅꯪ ꯂꯥꯟꯅ ꯈꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯔꯤꯕ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯍꯥꯏꯗꯨꯅ ꯔꯥꯖꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯔꯖꯨꯟꯗ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯈꯤ ꯄꯥꯔꯕꯇꯤꯅꯁꯨ ꯃꯍꯥꯛ ꯑꯁꯤ ꯀꯔꯤꯝꯇ ꯈꯪꯖꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯇꯥꯕꯤꯕ ꯀꯧꯕ ꯂꯩꯈꯤꯗꯦ
Arjun Palek Tradana Mark Bapamadula missing Aduga, Puna China Bahunaraki, Asumachum Punarapa Madamada, Rajan Mahaki Makukta, Karikumba, Port of the Tavigi, Somaka Arjun Chu Gan Manota, Lady Matamada, Rajan Mahutang Tenduna Hakatomi, Maduraki Dima Pamadura Parvati Jangatuna, Rajan Bo, Kamki, Adabu, Changliva Parvati Chidi Kanato and Drake Kamla Wajunamdi, Nang Agi Arjun Bo, among a thought one by Abradina Mana, Rajanamasum Marki missing Adu Taptan Foki. Madagdi Mana, Rajangi, Kauri to Chocolate Tangalatuna Haraki, Parvati Nango Pamanati, Mampukotolo Haidun Haraki. Rajanadi Nangatra Parvati Haiduna, Pomatamda, I Parvati Nati Hadura, Mana, Rajanbo, Halaki Matagum Toromi, Karikuman Mapu, Amuhana, Nana Namduna with the Wataraga de Hydra, Mafumajo Tankaman Pasharaki. Somakanda, Nitiagi Fonada, Kamlana Fontoroke, Amazon, Nangi Nushijaba Junado, Jose. Hospital like a natural lady, Yellow Hydramala, Nitya Bukoroke, Nitya Supakaladana Hospital Relaki, Hospital Relakramana Arjungi, Kandu Hanatuna Pomadamada, Mahamadura Parpatina, Arjun Wood, Sevato Libi Mong Urami, Amazon, Arjungi Chang the Soita Wadana Doctor Sing under among the Soita on Mamadamda, Marki Mamingasi, Amla Hadana Soita Wigi, Mongam over Funky, Mato Urupamadamda, Mawasi Kamlani Havasi. Nitiana Kamang of K, Madam D, Kamla Happy Madang the Mahana, Wadi Pumbasing as a Masia de Giluina Company. I will come like over the way of the Mahaki, Jang the Jungle Drum, Mahana, Kela, Celebi, Wadi Singadu, Masia, Rinatam Nabani. Madik the Somaka, Kamlana Matas had already ringing Matamada, Nitya Mahaki Manakalami. Madigi, Kamla Haduna Mahana, Parvati K. Madigi, Kamlana Mona Lipasi, Nangalabra. Nangi Arjuna do Matakle, Solo you will write on her K. Somaganda, Kamlagi Tawai to the Chakcheribini, Maduriki Kamlanari. I did Mahapu Tadotuna Jalurabni, Adabu Mark, Sokuna Tatuna Labegi, Adawu Urumatamda. I yembang of Ratuna Mulakivani. I get a winner Mahapu Tadotuna Sapasing de Adabu, Arjuna de, Nang Butasing and Nushi Jabani. Salo, Nang Mahakiman Titanaraki, Maduriki Nitiana Kamladari, Kamla, Nana Kalibado, Lali, Maduri Kamlanari. I give him Mangna, Nakoini, kissed on the way mong the Uki Adunaraki. Wapumurtaro Matamda, Nitiana, Kamada Chimpu to Naharak Devasi, Nang Altam Hanamlaga, Chatpataragadi, Nang Walipumbas a Kambayai, I with the Maduk Matum the Kaituki, and I have the non Kang with the Benihadunaki, Madigidi, Madigi Sonakanda, Flas Bekisanado, Amu Fangi, Senadu Sonakanda Nitiana, Arjunbo, Kistoki, Adabo, Arjun Harak Devasi, Nitya, Nang Ivung of you, Wapumurtaro Matamda, Nitya Suyangai, Madurigi Arjun Harak Devasi, Nitya, I know we are a palmy, Namushi, Adabo. Kerala the Nanga can tell a kibble matamda, I want a poke by Dukumda. Nanga I want to see, no say I do have a matamasa, I want a poke day. I must see Madamasa Kangde. Adobo, I Ihan Shikiba Aisha. Nasisu, I get a moida, Domok Lady Bra. I Mapoka, Wangam Tribra have to say Agian Tade. Kerala the Ina Nanga take about matamda, Aishagi, character Masum Mahaki, nature do. No one to Sapanki, Maramadra Ina want some Noctilla Kibani. Adobo housing Nanga get a bit of matamda, Madugi feeling sing and doing one of the power by Akide. Masin the Talibasi, I house power, I shall seven of Shiribra. People of you Hydrama, Mapam Dritulaki, Wafam Tarabamatam, Somnakanda, Kamladi, Hello Jam the Luiki, Kamlagi Hello Mato Urubam Matamda, I shall say Kamlani have a say, Nitiana Kamang of K, Adugamana had a livasi, Housey power, Arjun of Shiribasi, Sumutaki Ashani, Adugamana, Kela the Mahaka getting a Bamatamda, Man, Shizakipisu, Nanga Ayakang Chantuna, Ashabum Shijakibani. Mahan Fijibasi, Nangtabuni, Ivanati Idana, Nitiana Mongon Haraki. I saw so Arjuna Ivan of Shiba, Hydrama, Haro Harona Kablatana Maha, Arjun Manatamna, Changeraki, Swai Madame Tariba, background music, Tapa Matamda, Tamwitegi, Pishung, Pogachamana. Kamla, Mamitaki Mapi, Rajan Taraduna, Arjun Manata Changertuna, Arjun Bo, Yangiduna Leremli, Mahan Arjun Hangare, Arjun, Madokuram Nanga Ivo, Asuyana Shiribano, Kanagumba Misagamana. Kanaguma Misagamabu, Asumna, Kandona Nushi Bangam Libano. I was a good and a Pavanana Nushiki. I a Sikanano have a Sipavanana Kankibana day. I long Pomadra Lapani Natakan Law have a Sisu Nana Kamanate. Otherwise, I will Shibagita Matanana, Masamato, Pazakrapan of Pimabo, reject Obiribani. None able, was a Pavan of Shiduna Lemli. Arjun, Masimato Karamna no Hydra Mahana, Arjuna Jatuna Lemli. Matosuna Mazo, Arjun gave bed at the Changatuna, Arjun gave Marabakabo Nushina Chupirame. Kamlasu Masana Masamatan the Hajare, I saw Wakalasi Charanturana Yanga Kaluri. I is a prang win for Hydon Harry. I will probably catch a man of Brahiduna Masamatan the Kanjarami. Madidi Mapamatura Kishole, Kishona, Chanapi,
ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯃꯂꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯃꯁꯨꯡ ꯇꯥꯃꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯀꯤꯁꯣꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯤ ꯌꯥꯝꯅ ꯀꯨꯏꯔꯦ ꯌꯨꯝꯗ ꯆꯠꯂꯣ ꯑꯗꯨꯒ ꯈꯤꯇꯁꯨ ꯇꯨꯝꯃꯨꯔꯣ ꯅꯁꯥ ꯑꯗꯨ ꯐ꯭ꯔꯦꯁ ꯑꯞ ꯇꯧꯔꯒ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯃꯂꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯇꯥꯃꯣ ꯌꯥꯒꯅꯤꯗ ꯑꯩ ꯑꯗꯨꯝ ꯂꯩꯒꯦ ꯃꯗꯨꯗ ꯀꯤꯁꯣꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯁꯨ ꯌꯨꯝꯗ ꯆꯠꯂꯒ ꯀꯔꯤꯒꯨꯝꯕ ꯊꯣꯡ ꯊꯥꯛꯄ ꯈꯔ ꯇꯧꯔꯒ ꯑꯥꯔꯖꯨꯟ ꯑꯃꯁꯨꯡ ꯑꯩꯈꯣꯏꯁꯨ ꯆꯥꯕ ꯌꯥꯅꯕ ꯈꯔ ꯁꯦꯝꯗꯨꯅ ꯄꯨꯔꯛꯑꯒꯗꯤ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯥꯔꯖꯨꯟꯒꯤ ꯆꯥꯅ ꯊꯛꯅꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯃꯂꯥꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯑꯥꯔꯖꯨꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯤꯁꯣꯔ ꯐꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯥꯔꯖꯨꯟꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯀꯤꯁꯣꯔ ꯑꯁꯤ ꯀꯦꯔꯂꯥ ꯆꯠꯂꯗꯨꯅ ꯕꯥꯕꯥ ꯎꯅꯔꯨꯗꯨꯅ ꯍꯜꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯒꯤꯗꯤ ꯀꯃꯂꯥ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯀꯃꯂꯥ ꯑꯩꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯀꯤꯁꯣꯔꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯃꯂꯥꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯀꯦꯔꯂꯥꯗ ꯂꯩꯈꯤꯕ ꯄꯟꯗꯤꯠꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯐꯪꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯟꯗꯤꯠ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯇꯧꯗꯨꯅ ꯐꯥꯅꯕ ꯍꯣꯠꯅꯕ ꯍꯧꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯥꯔꯖꯨꯟꯅ ꯀꯤꯁꯣꯔꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯀꯩꯅꯣ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯈꯪꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛ ꯑꯁꯤ ꯆꯍꯤ 4ꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯊꯦꯡꯅꯈꯤꯕꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕꯤ ꯑꯥꯏꯁꯥꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯤꯁꯣꯔꯗ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯤꯁꯣꯔ ꯉꯛꯄꯅ ꯀꯝ ꯊꯦꯡꯈ꯭ꯔꯦ ꯆꯍꯤ 4ꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯑꯩꯒ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯤꯕꯅꯤ ꯑꯩ ꯃꯍꯥꯛꯄꯨ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯠꯍꯟꯅꯤꯡꯗꯦ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯤꯁꯣꯔꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯀꯤꯁꯣꯔꯅ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯅ ꯁꯛꯂꯕ ꯑꯥꯔꯖꯨꯟꯗ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯍꯧꯖꯤꯛ ꯀꯃꯂꯥꯁꯨ ꯂꯧꯕꯨꯛ ꯃꯌꯥꯏꯗ ꯃꯍꯥꯛꯄꯨ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯀꯌꯥꯃꯔꯨꯝ ꯇꯧꯗꯨꯅ ꯐꯥꯗꯨꯅ ꯊꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯐꯪꯂꯤ ꯃꯐꯝ ꯑꯗꯨꯗ ꯄꯟꯗꯤꯠ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯄꯥꯔꯕꯇꯤꯒꯤ ꯍꯛꯆꯥꯡꯗꯒꯤ ꯑꯥꯏꯁꯥꯕꯨ ꯈꯥꯏꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯂꯤ ꯍꯥꯏꯕꯗꯤ ꯀꯃꯂꯥꯕꯨ ꯈꯥꯏꯗꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯂꯤ ꯀꯤꯁꯣꯔꯅ ꯑꯥꯔꯖꯨꯟꯕꯨ ꯃꯍꯥꯛꯀꯤ ꯕꯥꯏꯛꯇ ꯍꯥꯞꯂꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯒꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯄꯟꯗꯤꯠ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯛꯆꯥꯡ ꯈꯨꯗꯤꯡꯃꯛꯀꯤ ꯃꯁꯥ ꯃꯁꯥꯒꯤ ꯊꯋꯥꯏ ꯑꯃꯃꯝ ꯂꯣꯏꯅ ꯂꯩꯅꯔꯤꯕꯅꯤ ꯃꯤꯒꯤ ꯊꯋꯥꯏ ꯂꯩꯅ ꯃꯤ ꯑꯃꯒꯤ ꯍꯛꯆꯥꯡꯗ ꯆꯪꯂꯤꯕꯁꯤ ꯃꯗꯨ ꯅꯪꯒꯤ ꯑꯔꯥꯟꯕꯅꯤ ꯃꯗꯨꯗ ꯀꯃꯂꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯑꯔꯥꯟꯕꯁꯤ ꯀꯩꯅꯣ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯅꯨꯡꯁꯤꯔꯨꯕꯁꯤ ꯏꯔꯥꯜꯂ ꯑꯗꯨꯒ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒ ꯑꯩꯒ ꯂꯩꯃꯤꯟꯅꯕꯁꯤ ꯏꯔꯥꯜꯂ ꯃꯗꯨꯒꯤꯗꯤ ꯄꯟꯗꯤꯠ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯏꯁꯣꯔꯅ ꯁꯦꯝꯕ ꯅꯤꯌꯣꯝꯁꯤꯡ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯂꯥꯜꯂꯦ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯀꯃꯂꯥꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯏꯁꯣꯔꯗꯨ ꯀꯧ ꯑꯩꯅ ꯏꯁꯣꯔꯗ ꯍꯪꯕ ꯄꯥꯝꯂꯤꯕꯁꯦ ꯑꯩꯅ ꯑꯁꯨꯛ ꯅꯍꯥ ꯑꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯍꯥꯠꯄꯤꯔꯤꯕꯅꯣ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯣ ꯃꯗꯨꯒꯤ ꯀꯃꯂꯥꯅ ꯈꯣꯜ ꯑꯗꯨ ꯅꯧꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯗꯤ ꯒꯨꯔꯨ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯁꯣꯔꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯊꯨꯡꯅꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯒꯨꯔꯨ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯇꯧꯔꯤꯕ ꯅꯪꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯁꯤ ꯄ꯭ꯔꯀꯤꯇꯤꯒꯤ ꯃꯥꯌꯣꯛꯇꯅꯤ ꯃꯁꯤꯅ ꯊꯋꯥꯏ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯕ ꯌꯥꯗꯣꯔꯤꯕꯅꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯇꯨꯝꯈꯤꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯃꯂꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯃꯤ ꯑꯃꯒꯤ ꯍꯛꯆꯥꯡꯗ ꯅꯝꯗꯨꯅ ꯆꯪꯕ ꯅꯠꯇꯦ ꯄꯥꯔꯕꯇꯤ ꯃꯁꯥꯅ ꯃꯁꯥ ꯃꯊꯟꯇꯕꯨ ꯁꯤꯖꯤꯟꯅꯕ ꯍꯣꯠꯅꯔꯝꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯀꯟꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯕꯣꯗꯤꯁꯤ ꯍꯧꯖꯤꯛ ꯑꯩꯒꯤꯅꯤ ꯃꯗꯨꯗꯒꯤꯗꯤ ꯒꯨꯔꯨꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯤꯇ꯭ꯌꯥꯗꯤ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯤꯟꯅꯕ ꯍꯣꯠꯅꯔꯝꯗꯦ ꯃꯗꯨꯅ ꯀꯝꯗꯧꯕ ꯃꯗꯨꯒꯤ ꯀꯃꯂꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯤꯇ꯭ꯌꯥꯁꯤ ꯃꯁꯥꯒꯤ ꯁꯦꯜꯐ ꯀꯣꯟꯐꯤꯗꯦꯟꯁ ꯃꯥꯡꯗꯨꯅ ꯃꯍꯥꯛ ꯍꯤꯡꯅꯤꯡꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯦꯜꯐ ꯀꯟꯐꯤꯗꯦꯟꯁ ꯑꯃꯁꯨꯡ ꯃꯁꯥꯒꯤ ꯊꯧꯅꯥ ꯑꯗꯨ ꯃꯥꯡꯁꯤꯜꯂꯛꯈꯤꯕꯅꯤ ꯏꯁꯣꯔꯕꯨꯁꯨ ꯃꯍꯥꯛꯅ ꯊꯥꯖꯗꯦ ꯑꯗꯨꯒ ꯃꯍꯥꯛ ꯁꯣꯟꯊꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏ ꯁꯣꯟꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯍꯛꯆꯥꯡ ꯑꯃꯗ ꯆꯪꯗꯨꯅ ꯃꯉꯣꯟꯗ ꯁꯛꯇꯤ ꯄꯤꯕ ꯃꯇꯝꯗ ꯃꯁꯤꯗ ꯑꯩꯒꯤ ꯏꯔꯥꯜ ꯑꯁꯤ ꯀꯩꯅꯣ ꯅꯤꯇ꯭ꯌꯥꯁꯨ ꯑꯁꯨꯝꯅ ꯇꯧꯔꯝꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯤꯡꯅꯕꯒꯤ ꯊꯧꯅꯥ ꯄꯤꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯒꯨꯔꯨ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯁꯣꯟꯕ ꯑꯁꯤ ꯅꯪꯅ ꯅꯁꯥꯒꯤ ꯁꯛꯇꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯅꯤ ꯍꯛꯆꯥꯡ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯑꯥꯔꯖꯨꯟꯕꯨꯁꯨ ꯊꯥꯗꯣꯛꯂꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯀꯃꯂꯥꯅ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯨꯛꯇꯨꯅ ꯂꯩꯔꯝꯂꯤ ꯑꯥꯔꯖꯨꯟꯕꯨ ꯑꯩꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯄꯟꯗꯤꯠ ꯑꯗꯨꯅ ꯃꯟꯇ꯭ꯔ ꯅꯠꯇ꯭ꯔꯒꯅ ꯇꯟꯇ꯭ꯔ ꯁꯤꯖꯤꯟꯅꯔꯗꯨꯅ ꯑꯩ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯖꯥꯗꯨ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯥꯔꯖꯨꯟꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤꯒꯤ ꯊꯥꯎ ꯑꯗꯨ ꯂꯣꯏꯊꯣꯛꯈꯤꯕꯗꯒꯤ ꯑꯥꯔꯖꯨꯟꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯈꯣꯡꯅ ꯆꯦꯜꯂꯛꯄ ꯇꯥꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯃꯂꯥꯕꯨ ꯄꯟꯗꯤꯠꯁꯤꯡ ꯑꯗꯨꯅ ꯐꯥꯖꯤꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯌꯥꯎꯕ ꯊꯧꯔꯤ ꯀꯌꯥꯃꯔꯨꯝꯗ ꯐꯥꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯥꯔꯖꯨꯟꯁꯨ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯒꯥꯔꯤꯅ ꯊꯦꯡꯈꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩ ꯁꯣꯝ ꯅꯥꯀꯟꯗ ꯀꯃꯂꯥꯕꯨꯅ ꯄꯟꯗꯤꯠꯁꯤꯡ ꯑꯗꯨꯅ ꯐꯥꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯨ ꯐꯨꯛꯇꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯗꯨꯒꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯑꯥꯔꯖꯨꯟꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯄꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯃꯂꯥꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯄꯟꯗꯤꯠꯁꯤꯡ ꯑꯗꯨꯒ ꯐꯨꯟꯅ ꯆꯩꯅꯗꯨꯅ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯥꯔꯖꯨꯟꯁꯨ ꯃꯌꯨꯝꯗ ꯌꯧꯔꯛꯈꯤ ꯃꯌꯨꯝꯗ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯥꯔꯖꯨꯟꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯒꯤ ꯂꯧꯕꯨꯛ ꯑꯗꯨꯗ ꯄꯟꯗꯤꯠꯁꯤꯡ ꯑꯗꯨꯅ ꯀꯃꯂꯥꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯐꯨꯛꯇꯠꯅꯕ ꯍꯣꯠꯅꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯐꯪꯈꯤ
ꯃꯗꯨꯒꯤ ꯃꯍꯥꯛ ꯆꯣꯠꯂ ꯕꯣꯜꯕꯣꯜ ꯆꯦꯜꯂꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯄꯟꯗꯤꯠꯁꯤꯡ ꯑꯗꯨꯅꯗꯤ ꯀꯃꯂꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯂꯤꯛꯂꯤ ꯑꯃꯗ ꯍꯥꯞꯆꯤꯟꯈꯤ ꯃꯗꯨꯒꯤ ꯑꯥꯔꯖꯨꯟꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯕꯤ ꯀꯃꯂꯥ ꯑꯗꯨ ꯂꯤꯛꯂꯤ ꯑꯃꯗ ꯌꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯃꯥꯡꯗ ꯇꯥꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯐꯪꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯀꯃꯂꯥꯕꯨ ꯀꯟꯖꯕ ꯉꯝꯍꯧꯗꯦ ꯃꯗꯨꯗꯤ ꯄꯟꯗꯤꯠ ꯑꯗꯨꯅ ꯑꯥꯔꯖꯨꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯕꯨ ꯅꯪꯉꯣꯟꯗꯒꯤ ꯃꯨꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯃꯛ ꯊꯤꯖꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤ ꯁꯥꯟꯇꯤ ꯐꯪꯂꯣꯏ ꯑꯗꯨꯝ ꯃꯁꯤ ꯄ꯭ꯔꯀꯤꯇꯤꯒꯤ ꯃꯥꯌꯣꯛꯇꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯁꯥꯟꯇꯤ ꯂꯩꯒꯗꯕꯅꯤ ꯃꯁꯤꯗ ꯍꯤꯡꯁꯥ ꯌꯥꯎꯕ ꯌꯥꯔꯣꯏ ꯃꯁꯤꯒꯤ ꯑꯥꯔꯊ꯭ꯔꯁꯤ ꯅꯪꯁꯨ ꯈꯪꯂꯝꯒꯅꯤ ꯑꯗꯨꯒ ꯃꯇꯥꯡ ꯆꯥꯕ ꯃꯇꯝ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤ ꯏꯁꯣꯔꯗ ꯇꯤꯜꯍꯟꯒꯅꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯟꯗꯤꯠ ꯑꯗꯨꯅ ꯑꯥꯔꯖꯨꯟꯕꯨ ꯕꯣꯔ ꯄꯤꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯥꯔꯖꯨꯟꯅꯗꯤ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯃꯃꯥꯡ ꯊꯛꯈꯤ ꯃꯇꯝꯗ ꯑꯥꯏꯁꯥꯅ ꯕꯨꯔꯈꯥ ꯁꯦꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯂꯥꯛꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯀꯃꯂꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯥꯛꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯅꯤ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤꯔ ꯆꯦꯟꯊꯖꯗꯨꯅ ꯀꯥꯏꯅ ꯃꯩꯁꯥ ꯂꯥꯡꯍꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯄꯟꯗꯤꯠ ꯑꯗꯨꯅ ꯊꯋꯥꯏ ꯌꯥꯎꯔꯕ ꯂꯤꯛꯂꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯒꯨꯍꯥꯗꯨꯗ ꯊꯥꯗꯈꯤ ꯍꯥꯏꯕꯗꯤ ꯊꯋꯥꯏ ꯀꯌꯥꯃꯔꯨꯝ ꯂꯩꯔꯤꯕ ꯒꯨꯍꯥꯗꯨꯗ ꯊꯥꯗꯈꯤ ꯃꯗꯨꯒꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯅꯤꯇ꯭ꯌ ꯑꯁꯤ ꯁꯣꯔꯣꯛꯇ ꯀꯅꯥꯒꯨꯝꯕꯕꯨ ꯉꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯐꯝ ꯑꯗꯨꯗ ꯑꯥꯔꯖꯨꯟ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯅꯤꯇ꯭ꯌꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯎꯁꯟꯅꯗꯕ ꯁꯥꯗꯨꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯃꯍꯥꯛ ꯅꯤꯇ꯭ꯌꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯅꯤꯇ꯭ꯌꯅ ꯃꯍꯥꯛꯄꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯗꯨꯒꯤ ꯑꯥꯔꯖꯨꯟꯅ ꯅꯪ ꯗꯥꯟꯁ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯆꯠꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯊꯤꯜꯂꯝꯃꯣꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯤꯇ꯭ꯌꯁꯨ ꯍꯥꯏꯖꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯀꯦ ꯇꯧꯔꯝꯃꯤ ꯅꯤꯇ꯭ꯌꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯕꯨ ꯅꯝꯗꯨꯅ ꯂꯧꯅꯕꯒꯤꯗꯃꯛꯇ ꯇꯧꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ ꯃꯗꯨꯒꯤ ꯅꯤꯇ꯭ꯌꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥꯗꯨꯕꯨ ꯇꯞ ꯇꯥꯅ ꯄꯨꯊꯈꯤ ꯃꯗꯨꯒꯤ ꯅꯤꯇ꯭ꯌꯅ ꯍꯥꯏꯔꯛꯏ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯅꯤꯡꯉꯦꯕ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯁꯤ ꯕꯤꯖꯌꯋꯥꯔꯥꯗꯒꯤꯅꯤ ꯅꯪ ꯑꯩꯈꯣꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯅꯤꯇ꯭ꯌꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯁꯨ ꯕꯤꯖꯌꯋꯥꯔꯥꯗꯒꯤꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯥꯔꯖꯨꯟꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯕꯤꯖꯌꯋꯥꯔꯥꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯒꯨꯟꯗꯥ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯃꯥꯡ ꯊꯛꯈꯤ ꯃꯇꯝꯗ ꯀꯃꯂꯥ ꯍꯥꯏꯕꯗꯤ ꯑꯥꯏꯁꯥꯅ ꯇꯧꯈꯤꯕ ꯃꯑꯣꯡ ꯑꯗꯨ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯑꯥꯔꯖꯨꯟꯅ ꯎꯕ ꯐꯪꯖꯈꯤ ꯀꯔꯤꯒꯨꯝꯕ ꯃꯊꯪ ꯑꯁꯨꯝꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯔꯗꯨꯅ ꯊꯣꯛꯂꯛꯈꯤ ꯃꯇꯧ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯑꯥꯔꯖꯨꯟꯅ ꯎꯔꯨꯕ ꯃꯇꯝꯗ ꯑꯥꯏꯁꯥꯒꯤ ꯃꯇꯧ ꯑꯣꯏꯅ ꯎꯖꯕ ꯐꯪꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯒꯥꯔꯤꯗꯨ ꯇꯣꯡꯈꯠꯂꯗꯨꯅ ꯑꯥꯔꯖꯨꯟꯗ ꯆꯠꯂꯁꯤꯔ ꯏꯅꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯥꯔꯖꯨꯟꯁꯨ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯃꯃꯥꯡ ꯊꯛꯈꯤ ꯃꯇꯝꯗ ꯀꯦꯔꯂꯥꯗ ꯀꯃꯂꯥꯒꯤ ꯊꯋꯥꯏ ꯌꯥꯎꯔꯕ ꯅꯤꯇ꯭ꯌꯅ ꯃꯉꯣꯟꯗ ꯏꯅꯥꯎ ꯍꯥꯏꯔꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯂꯛꯂꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯀꯃꯂꯥꯒꯤ ꯊꯋꯥꯏ ꯑꯁꯤ ꯅꯤꯇ꯭ꯌꯗ ꯑꯃꯨꯛ ꯆꯪꯂꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤ ꯄꯟꯗꯤꯠꯁꯤꯡ ꯑꯗꯨꯅ ꯒꯨꯍꯥ ꯑꯗꯨ ꯊꯥꯗꯕ ꯃꯇꯝ ꯑꯗꯨꯗ ꯕꯣꯇꯜ ꯑꯗꯨ ꯃꯈꯥꯗ ꯇꯥꯔꯛꯄ ꯃꯇꯝꯗ ꯕꯣꯇꯜ ꯑꯗꯨ ꯀꯥꯏꯈꯤ ꯑꯃꯁꯨꯡ ꯊꯋꯥꯏ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯇꯨꯅ ꯂꯥꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯑꯥꯔꯖꯨꯟꯗꯤ ꯗꯕꯜ ꯀꯣꯔꯄꯤꯡꯅꯤ ꯇꯧꯔꯤꯕꯁꯤ ꯗꯨꯋꯦꯜ ꯁꯤꯝꯅꯤ ꯄꯥꯏꯔꯤꯕꯁꯤ ꯍꯥꯏꯕꯗꯤ ꯅꯤꯇ꯭ꯌꯁꯨ ꯐꯪꯂꯦ ꯑꯃꯁꯨꯡ ꯑꯥꯏꯁꯥꯁꯨ ꯐꯪꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯑꯥꯔꯖꯨꯟꯅ ꯅꯤꯇ꯭ꯌꯗ ꯏꯕꯥꯅꯤ ꯂꯨꯍꯣꯡꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯃꯂꯥꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯍꯥꯏꯕꯗꯤ ꯅꯤꯇ꯭ꯌꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯗꯨꯒꯤꯗꯤ ꯄꯥꯔꯕꯇꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯟꯅ ꯃꯍꯥꯛꯄꯨ ꯎꯔꯨꯕ ꯃꯇꯝꯗ ꯄꯨꯡꯀꯤ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯔꯕꯇꯤꯗꯤ ꯔꯥꯖꯟꯅ ꯀꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯨꯚꯤꯁꯤ ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯊꯥꯒꯠꯆꯔꯤ